ꯇꯥꯟꯖꯥꯁꯤꯗ ꯃꯥꯒꯤ ꯐꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯂꯦ ꯑꯗꯨꯒꯗꯤ ꯇꯧꯔꯛꯂꯤꯕꯁꯤ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯌꯨꯅꯤꯠꯇꯒꯤ ꯑꯣꯏꯔꯝꯂꯦ ꯁꯔꯟꯌꯥꯒꯤ ꯐꯣꯟ ꯑꯗꯨ ꯑꯣꯟ ꯇꯧꯔꯛꯂꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯥꯎ ꯄꯤꯔꯤ ꯍꯔꯤꯁꯅ ꯃꯐꯝ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯨꯄꯥꯁꯤꯅ ꯀꯀꯟ ꯀꯣꯂꯣꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯅꯤ ꯃꯁꯤꯗꯒꯤ ꯍꯔꯤꯁꯀꯤ ꯀꯥꯡꯕꯨ ꯑꯁꯤ ꯀꯀꯟ ꯀꯣꯂꯣꯅꯤ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ ꯑꯗꯨꯒꯗꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤ ꯒꯨꯅꯥꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯁꯥꯔꯚꯤꯁꯀꯤ ꯗꯨꯀꯥꯟ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯣꯏꯔꯝꯂꯦ ꯗꯨꯀꯥꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯆꯦꯛ ꯇꯧꯔꯨꯕ ꯃꯇꯝꯗꯗꯤ ꯁꯔꯟꯌꯥꯒꯤ ꯐꯣꯟ ꯑꯃꯗꯤ ꯃꯥꯕꯨ ꯍꯥꯠꯄꯗ ꯁꯤꯖꯤꯟꯅꯈꯤꯕ ꯌꯣꯠꯆꯩ ꯑꯁꯤꯁꯨ ꯂꯩꯔꯝꯂꯦ ꯍꯧꯖꯤꯛꯇꯤ ꯃꯤꯍꯥꯠꯄ ꯁꯣꯏꯗꯅ ꯐꯥꯔꯒꯅꯤ ꯍꯥꯏꯕꯁꯤ ꯍꯔꯤꯁꯅꯁꯨ ꯈꯪꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯒꯨꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯨ ꯂꯩ ꯍꯥꯏꯕꯗꯤ ꯀꯝꯄ꯭ꯌꯨꯇꯔ ꯁꯥꯔꯚꯤꯁ ꯇꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯃꯍꯥꯛꯅꯤ ꯁ꯭ꯀꯨꯜ ꯃꯅꯨꯡꯗꯒꯤ ꯐꯪꯈꯤꯕ ꯍꯦꯜꯃꯦꯠ ꯑꯗꯨꯁꯨ ꯃꯥꯒꯤꯅꯤ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯌꯨꯝꯒꯤ ꯇꯤꯚꯤꯒꯤ ꯄꯥꯎꯁꯤꯗ ꯍꯥꯏꯔꯤ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯁꯔꯟꯌꯥꯒꯤ ꯃꯤꯍꯥꯠꯄꯗ ꯁꯣꯏꯗꯅ ꯐꯥꯕ ꯉꯝꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯐꯣꯡꯗꯣꯔꯛꯂꯦ ꯃꯤꯍꯥꯠꯄꯗꯣ ꯑꯇꯩ ꯑꯔꯥꯞꯄꯗꯒꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯁꯔꯟꯌꯥꯅ ꯊꯕꯛ ꯇꯧꯔꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯂꯦ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯁꯤꯒꯤ ꯄꯥꯎꯁꯤ ꯇꯥꯕꯗ ꯒꯨꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯐꯤꯔꯣꯜ ꯄꯔꯞ ꯂꯣꯏꯁꯤꯟꯗꯨꯅ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯩ ꯇꯟꯖꯥꯁꯤꯗ ꯃꯆꯟꯅꯨꯄꯤ ꯆꯤꯇ꯭ꯔꯥꯅ ꯃꯕꯨꯡꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯎꯕꯗ ꯉꯛꯄꯒ ꯂꯣꯏꯅꯅ ꯍꯪꯂꯤ ꯌꯥꯝꯕꯨꯡ ꯅꯪ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯑꯗꯨꯒ ꯃꯃꯥꯁꯨ ꯊꯣꯛꯂꯛꯇꯨꯅ ꯅꯪ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯖꯤꯜꯂꯛꯏ ꯑꯗꯨꯕꯨ ꯒꯨꯅꯥꯅꯗꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯦ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯄꯔꯞ ꯂꯣꯏꯁꯤꯜꯂꯤ ꯇꯟꯖꯥꯁꯤꯗ ꯍꯔꯤꯁ ꯑꯁꯤ ꯃꯥꯒꯤ ꯌꯨꯝꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯒꯨꯅꯥꯒꯤ ꯃꯃꯥꯏꯗ ꯊꯥꯖꯤꯟꯗꯨꯅ ꯐꯨꯈ꯭ꯔꯦ ꯑꯗꯨꯒ ꯇꯨꯗꯨꯅ ꯂꯩꯔꯤꯕ ꯒꯨꯅꯥꯕꯨ ꯈꯣꯡꯅ ꯀꯥꯎꯁꯤꯟꯗꯨꯅ ꯌꯥꯝꯅ ꯇꯝꯊꯤꯅꯁꯨ ꯐꯨꯔꯤ ꯃꯃꯥꯅꯗꯤ ꯀꯞꯇꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯐꯨꯗꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯏꯆꯥꯕꯨ ꯐꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅꯁꯨ ꯍꯪꯂꯤ ꯍꯔꯤꯁꯅ ꯍꯥꯏꯔꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯦ ꯃꯤ ꯍꯥꯠꯄꯅꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯕꯨ ꯆꯤꯡꯗꯨꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯄꯨꯊꯣꯛꯈ꯭ꯔꯦ ꯒꯨꯅꯥꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤꯁꯤ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯤ ꯑꯗꯨꯒ ꯃꯃꯥꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤ ꯅꯠꯇꯦ ꯀꯩꯗꯧꯅꯨꯡꯗ ꯃꯥꯅ ꯃꯤ ꯍꯥꯠꯀꯗꯕ ꯅꯠꯇꯦ ꯑꯗꯨ ꯃꯥꯅ ꯁꯨꯝꯅ ꯍꯥꯏꯔꯕꯁꯨ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯇꯥꯗꯦ ꯒꯨꯅꯥꯕꯨ ꯆꯞꯇꯨꯅ ꯄꯨꯂꯤꯁ ꯀꯥꯡꯕꯨꯅ ꯃꯄꯥꯟꯁꯤꯗ ꯄꯨꯊꯣꯔꯛꯂꯤꯕꯅꯤ ꯃꯐꯝꯁꯤꯗ ꯃꯤꯗꯤꯌꯥ ꯀꯥꯡꯕꯨꯁꯤꯡ ꯑꯃꯗꯤ ꯃꯤꯆꯝ ꯄ꯭ꯔꯖꯥꯅ ꯀ꯭ꯔꯤꯀꯤ ꯏꯅꯈ꯭ꯔꯦ ꯃꯌꯥꯝꯁꯤꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯃꯤꯍꯥꯠꯄꯕꯨ ꯌꯥꯝꯅ ꯊꯨꯅ ꯐꯥꯁꯤ ꯄꯤꯒꯗꯕꯅꯤ ꯃꯥꯕꯨ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯦꯜꯂꯣ ꯐ꯭ꯔꯦꯟड्स क्रिकेट हारिबसी इंडियागी ख्वाइदगी थाजनिंगाई रोइबा स्पोर्ट्स अमदि गेमसिंगी वेबसाइटनी मसिबु दिनेश कार्तिक अमदि तांजिया जमनना रिप्रेजेंट तौरिबनी हौजिक खुदक इसदा रेजिस्टर हेक तौबिबगा फ्री ओइना 300 रुपीस की बोनस की सनफम सोइदना फंगबिगनी नुंगाइबा गेमसिंग सानबिरगा फंगलिबु पैसासिंग दु याम लाइन विड्रॉ तौथोकपियु अदुगा क्रिकेट हारिबसिदा डिपोजिट तौबसे अदुगी बतिग लाइख्रे फोन पे गूगल पे अमदि बैंक ट्रांसफर की खुथांग यामना फास्ट अमदि सिक्योर ओइना तौबसु यारिबनी क्रिकेट दा साइन अप तौबिरबा मतुंगदा एगी प्रमोशन सेक्शन दा संगबिरगा win 44 हाइबा प्रोमो कोड सिसि नबिरगदी 100% बोनस की सनफम सोइदना की फंगबिगनी अदुना हौजिमक रेजिस्टर तौसिनबिरो अदुगा आईफोन 16 प्रो अममम हप्ता खुदिंगी माइ पाकपगि चांस सिलौबियु मसिग लोइनना एफिलिएट मेंबर ओइबिरगसु 50% कमिशन की सनफमसु फंगबि यारिबनी मरमदर पंथब तौदना ई कमेंट पिथोकचिरिबि लिंक्स द संगसिनबिरगा हौजिमक रेजिस्टर तौसिनबिदुना हप्ता खुदिंगी आईफोन 15 प्रो मैक्स अममम माइ पाकपगि चांस लौबियु मसिग मतुंग गुनाबु जुडिशियल मैजिस्ट्रेट की ममांग पुथोले मैजिस्ट्रेट नुपीसना हाइरी नुमित मंगानी की ओना पुलिस कस्टडी थंबगी अयाबा इन पीरबनी यामना सेंसिटिव ओइबा केसनी मरमदर पुलिसना खोइना सु यामना सेक्सिना थबकसिंग लौखटगदबनी मसी मुतुंग गुनाबु गाड़ी दा हापकतु पुखरे तबुदुबु तिल्लिबा मियाम मसिनादि माबु नुंगसिदबत लोइरबनी मरमदर मागी अपाइबा पोटचैसिंग गाड़ी दा थाजिल्ली माबु याम थुना हाटकदबनी हाइदुसु लाउनरी नकलमदना थोलिबा पाउसिंग सीएसपी अदिहानसु उरे मागी थमोइदसु सौनिंगबदन पिकथलबनी नकलमदना गुनागी युम ममांग रिपोर्ट क्याम लेबली मखोइना हाइरी मफम सी सरन्यागी मिहात पोइरिबु नुपादुगी युमनी पुलिसकी खुत्तगी नांथोक्तुना चेनबो होनरमनी अदु मतम चाना पुलिसना माबु फाबा ngam मथंगी सिंदना हरिस हसी उले सरन्यागी फोन से माना हांगदोक्तुना येंगली माबु तमथिन फुरो मतुंगदा रेप तौखिबगी वीडियो सिंग सी फोन सिदा नमसिनदुना यावरमले अदुगा अतोपा नाथै चादबा वीडियो फोटो क्यामसु फोन सिदा यावरी ओजेग हरिसना हाइरी गुना हारिबु नुपासी नुपीदे याम सोप नुपा ओरमगदम मानी मरमदना मागी सोशल मीडिया अकाउंट सिंग अदु चेक तौ अदुगा महाकसी नुपी अंगांगदा कारण ताखिबगी केस लैब्रा हाइबन सिंगमदु मागा नकनबा मियोय सिंगदगी खंगदोकनबा होनम मसायारदुना मागी पुलिस की मियोय सि थादोखरे मथंगी सिंदना आइट्स एलएल कंप्यूटर सॉल्यूशंस हारिबा कंपनीसदा रुपाना लाक्तुना मखोयगी मैनेजर सिदा गुना हारिबु मिसक सि मरमदा हंगली आइबदी कंपनी सिगी मखादनी गुनाना थबक तौरमलिबदु नुपासना हाइरी अचौबा कंपनी सिंगी मखादा अखोइना कंप्यूटर की हार्डवेयर सर्विस तौबगी थबक सिंग तौबनी नेट एकेडमी की माइकेदगी गुनागी मथक्ता कंप्लेन लाक्पदगी पुलिसना सुमहाक सि फारुरबनी अदुगा नकलमदना हरिसना गुनागी ममानबा अमदा वा हंगली मान हाइरी ngarang aina सरन्यागी फोन अदु गुनागी खुत्ता उखिबनी असुन हाइरगो वारी लेरगले ममानबसिना ngakna hangli मतौ कर्म नंगी खुत्ता ओजा सरन्यागी फोन सिलेरमलिबन मसदा गुना ngak लोइना फोन सिदि यांग मतुंगदा सरन्या हातदा सिना खिबियो चेसिगा लोइना फोन सिबु प्लास्टिक सेरंग अमने योमसिलका थमखिबनी मसिबु ममानबसिना ngakतुना लोड येंगलगा लेरिबनी हरिसना हंगली यो चेइ लोसिन ममता मतु नंगना उहोबुरा नुपासना उइ हाइदुन हेक खुंबगा हरिसना मागी खबजाइद खुपांग थाखरे अदुगा हाइरी सिंगनबा लेरगदि नंगना यामथुना पुलिसता पाउ पीद्रिबा करिगिनो नाकलमदना रूपाना नेट एकेडमी हारिबो मफमसदा लाक्तुना मैनेजर ओइरिबी स्वेता कौबी नुपीसदा गुनागी मरमदा हंगली होजेक स्वेताना हाइरी गुना हारिबु नुपासी याम लिसत साजत मथोंग सादबु नुपा अमनी ऑफिस की कंप्यूटर दसु नातै सादबु वीडियो सिंग येंगी अदुगा नुपी एम्प्लॉई सिंगी लोडना नातै सादबु वीडियो क्याम सुनमलम्बी था खुदिंगी मागी समसु मचु होंग होंगदुना ऑफिस दा लाई मदु तौदनबगिदमक्ता अइना क्यारक हनसु हाइरबनी अदु माना यादे यामना मथोंग चादबु थबक क्याम माना लेपतना तौरै मदुदगी मागी मथक्ता पुलिस कंप्लेन तौदुना माबु पुलिस दा सिनखिबनी नाकलमदना हरिसना गुनाबु मचिन हंगली
Nangna mabu rep tawro matungda hatpani haibisi chap chaba evidence sing ekhoina phanglabani nanga nanthoktu ni sien ba haibisi kadung da gamlaroi maramadona nangi nasin makna tawkhiba naral sina sani azaro adubo hojik su guna sidi wa masin amta ngangdana tumina lai nakal madana tv gi pawdu lelibasi gunana saranya bu lambi thalaga karan tabagi mamanga thokhraba thongdo magi footage ulai pau pari binu pisna hari saranya na lambi da lakma tamda gunana thattuna karigum wafam khara phongdoli adu man hari wafam si saranya ni adana satke tawu matamda gunana magi makhuda si phaduna singlibasi hojikte ekhoina mayek sengna ure maramaduna makhoi ni marakta hana dagi su yana da bakhatna ba ma leire haibisi hojikte ekhoina mayek sengna khangle maramsdagi gunana saranya bu hatpo erangani haibisi hojikti mayamata sengna khangba wafam haibudu oirabani asumna uliba pawsi mafam khudimukta leiriba miyam suloina unare aduga sp adhiana su uribani masi pawsi urubadagi hojikti miyam pumba sawbna mai hongna khay aduga nakalamdana nupi mana phongdoli guna se aiga college amata da taminarai mana ingona nungsiana phongdok matamda ini yakhile adu mana forsina aduna ibu yana na bagidam to hona khibani mahak se yamna mamai kanba yamna sathibo oktaba misagamani aibo haijau harigadi nupi singbo asoengam yaudana tekta kaidana leheninglabadi guna hariba misak amadi makhoi miyoi sing sidi nongwina kaptra hatogadamani asumna uri pausing sibu human rights commission gi chief oiriba secretary pande haribu nupasna su uribani aduga tv gi paw amadana gunagi mama amadi machanupina ikai manamdagi suicide tawduna sina bahona ramle adu makhoi bu myam sangnu kal hubudagi hospital de admit tawduna thamli masigi pawsi bu su sachedeba pande na yenglibani nakalamdana hari samadi rupa si ulai rupana hairi women harassment case da guna si jail da su lairure saranya hari binupi si gunagi machanupi chitra gi school gi ozani school gi lairiba computer sing laptop sing yarak taw matamda guna na sembagi thabak sing tawi matau sumna guna na school sida toina lakthok laksin tawbusida saranya ga khangna khibani saranya sibagi thodok thokhibu numit adu da su guna se computer gi servicing tawrum laga thokhi hai magi helmet adu school da ka hodagi madu lawna nabagi damakta ma amu halaklam boirambe hai matamadu da school da saranya na naito mona leiramadu uda madugi khudong chaba lawna bo hona boiramgani asumna haibaga gunana saranya bo han nabagi damakta koidan thanaba saranya na lol ingi matamda mana call tawshinbada call sibu saranya na kakthatpagi saktam ring khongbi makhol takhibadagi saranya na lol ibum phambu gunana khangkhiduna jotei paikhatun laklag magi bakok thomkhibagi saktam aduga charamda yochei namsinduna magi khori utong thugaibagi saktam amade saranya bu tamthina phura matungda rep tawrga hatkibagi saktam sing sibu film yenglibai khoidu uhanli matau sumna mana hatkibo erangani haibasi rupana hariski mafamda phongdoli masigi matungda harisna commissioner ki manakta satuna hairi rep tawru matungda nupi dugi photo video na singsu guna haribu nupasna phone da namsinduna thamnamli masi arona photo sing sibu commissioner du ule commissioner na hairi masi yama sensitive oiba case ni maramaduna planning amadi execution yama ningthina tawgadawani masi matungda harisna magi team kokthokna hairi commissioner na su thabak pangthokna bagi damakta ayaba firaklabani maramaduna khoi chatna bagi damakta tawrasi aibadi gunabu encounter case ta hatokna bagi wafam si commissioner na ayaba pire haibasi film sibu yenglibai khoina su bhatare masigi matungda gunabu hospital da pudun lagli hospital sida thengna miyosing hairi masigi nupasi no moina kaptuna hatokidi haidadana mabu layeng nabagi damakta hospital da purakli busibu karino doctor na gunagi haksang si munna check tawri adu policing ya matam thina phukibana maram oiduna magi haksang sida thengda sena khol phawbudi ma khang magamdre doctor nupas na hairi mangonda karimata sopan yaude normal oy haiduna aina budi report pirani tabudu magi x-ray sina di mayek senga takani maramaduna aina oida bangangsin badu pamde masi haraduna doctor nupas na sign taw haibi yadre adu commissioner na call tawlukuna akan pressure pibadagi doctor nupas upai leidre mana hairi hayeng kona thangda igi career da khudong kiba lakpa tarabadi daita khudimak sarna pubigadawani masi hairaga ses da mana sign tawre haibadi gunasi police na phubada karimata asopan leite haibadu utna nabagi damakta oida ba hajin bayana nabagi damakta policing na plan tawribani matau sumna doctor na sign tawrubase spider na rupa na sangsilakpa matamdadi gunase magi bet ta leiramdre masu ubda makhoi di swai law phawkre mastigi pakhatpag loina kwalili duna thirakle mafam khuding koichen chen dun thiba horle patient adu ubra haidun nurse ta su hangli adu nurse na ude haidun phongdole hawjai hospital gi akoi policing na question chen dun thiri adu makhoina guna thiba phangkhidre mastigi to phongkhangdre rupa si so thabi thabi honduna yana pakhatna leiri gunadi auto tongduni sian khabani haidun hospital sida thabak to nupa am sensilatuna hairare mastigi to phongkhangdre rupa si kaptun leiri matangi sindana meeting tawribu mafam sida ulai police ki makhutagi maralairba guna si namthoktuni sian khayab si mayam su khanglabani maramaduna shawru mayam sina police ki mai pakta basi gi damakta makhoi gi mathakta saiduna meeting tawribani principal nupi sina hairi mi hatpa gunabu phaduna maral gi matik sabadan diona phasi tawduna hatribu makhaidi class 12 ki exam ki paper si se yengna bagi damakta tharoi aduna di exam haidok pusu yararoi mi hatpa bu dandi hek pidri makhaidi khoi leptana khongjing chengching gini haiduna ma lauri aduga tv paus da hairi examination gi matam sida teacher singi strike na maram oiduna yamna saunu khudong cha thaba kyama mai ona halle school college khudimak loina solonduna leire maramaduna tamil nadu state sigi chhatra singi tungi marai bakari oiga dabano haibasini mayamna hangnari basi nakalamdana dgp yauna press conference ma pangtholi
Mana mayamasta hairi duty ningthina pangthokpa ngamdaba police officer ani suspend tawkhre. Aduga hapta amagi manungda ikhoina soidana guna hariba nupa adu phagani. Nakal madana rupa asi tawpham khangdabadagi magi physical fit oina fighting skill hengatna leinabagi damakta exercise tawri. Tobudu masa si wakhal nungaitabadagi ma hujik charangna leiribani. Nakal madana home minister asibulai. Police sing istaman hairi mara leiriba guna hariba nupa adu hek phabagana khoina nomir kaptun hatpe yadro. Karigi damakta na khoina mabu matam kuini hinganduna thamlibano. Adu ergadi ngasi namthoktu sian khiogi problem mayok nariba si tholamloi. Masda DGP Srinivasan khumlai karigumbai khoina hek phabagana wina kaptun hal ubatarabadi Human Rights Commission gi team na khoi gi mathakte inquiry soidina ki tawrakani. Matamantu dai khoi pakhum pi bangamloi. Minister na khoi law and order maintain tawba ngamdragadi thabakti gi resign tawthokpa yadro. Paliba government na khoi gi mathakte thajaba thamlu yaba nate. Srinivasan khumi hapta amagi manungde encounter case tamabu nongina kaptun hatokani. Adom na hariba thabak adom pangtholagani. Karigum ngamdaba tarabadi thabakti gi resign tawthokani. Masyaramaga police officer sing si chakre. Mathangi sindana SP Adhihan sulai. DGP Srinivasan mangon call tawsilaktuna office ta langna bagidam ta hai. Masing matung ma hujik DGP gi office ta yokselagle. Srinivasan hairi hapta amgi manungde encounter case ma bu hatokadamani. Karigum ngamloi dabu ergadi ai gi resign tawthona by application letter sima famsta leire. Masdigi Adhiana wakhaling hak khalam matungda DGP gi application letter si umangon den silaktuna hairi madugi darkar oiroi sar. Hapta amagi matam haibadudi kuimalli shukni gi numit humni gi manungda ma boina soidna ki hat pangambani. Wafam stabada DGP sta harudroi kre adugu mana hairi khusukulai sing phasna train tawrba miyoi sing amari information gi paisa so mata waloi adu Adhiana hairi madu sing adugi darkar mata oiroi aina pamjari badi suspense sakhraba police officer ani dubu hanagum thabakta hanjilhan biu aduga cases ta team moina leramba police officer sing du punna hanagum lengdana masi cases da dum yahun biu masi gaktani agi pamjawa masdagi DGP ni amna harauna nangna hairibu khudima do loina ina pangtholagani aduna thabak adu mai pakna pangthongna bo honaro haiduna makhoi ani handshake tawnare masing matungda makhoi gari tongduna lali tanjasta hari sari bunu pas naire sar mamang deina saubudagi respect leitabo wafum kya ama phongdokhibido madugi damakta ngakpiu kokthakta pressure kya ama leibudagi asauna maram oiduna wafam sing du haikibani Adhiana madugi damakta karisu khande haiduna khumi gunagi mama amadi masanupi di kamdori haiduna makhatana harisna makhoi ani maksu mafam marang khangdana mangkhre maram maduna makhoi ani busu phangna bagi damakta koithi thiribani masing matungda harisna hairi sar ngasidagi mafam se adomgi office oirabani haiduna tagle Hojek battery si karimata thausadana office sing manung disangsilai tanjasta rupa tholakna adom kanano haidana hangale thausa sadana battery na SP bu unana magi damakta lagli bani hain khumi adu magi mong tawsda rupa ngak nangone yengi battery na hairi SP sarase ai gi different ni rupa na mangon munni yengdon hairi SP sar do hojik yamna important oiba meeting um pangtholi oren yahak lerga nang bu soidana kawrake tanjasta battery karan tabi do hore man hairi nangna bo hairadi thama chupna phamnu ngai haribu sungai jege adu rupa na mangon na shawning munni yengai masing matungda ma ka manung sangsinjre SP gi team na meeting tawri basi battery na su thongnaw dagi ure rupana mana pari be laptop sidagi Saranya bu rep torga hathi bi video si uhalle adu bo adhian di yeng ngam dagi laptop si khumjili adu ga tawphung khangdana ma huji yam shaung le adu mana police sing sta hairi numit humni phawdi saba thak tumba loina kawgada bani mi hat padu phab ngam nan bagi damakta khoi yamna kan hona gada bani rupana hairi suspension roi khoi bo amu hangal hanba amadi khoi gi thakta thajaba thambiduna sar gi team da mu ya holliba sigi damakta haingari tana thagatsari Tanjasta Adhian yang thokda battery lei ribasi ure mastigi ma bu sangsilakna bai dum ta kausili Adhian hairi ma ki maming battery koi ma ka se khoi gi team member amani haiduna mayam na sukhan gi dabani adu bo hari sari police officer sinadi battery bu mkhoi gi team member ni haina khallu haibu wafam sida shawning libani Adhian rupa da hairi aina hojik case ki maram da details ki ama phongdokribado nangna mu battery ta sabchana bhab ta hangi dabani adu battery na panthadana hairi sar madu gi darkar leiroi maram di sar na ngasai di hairi sing do aina loina ta howi masi haraduna magi aron microphone si puthorale Mamang da rupa ga wari sana matamda rupa na pairi bo files da magi aron ba transmitter sing hapsin khrabani asuma to rombas da rupa singak pudaloi Adhiana hairi hek yoshilak pagdangi thabak sing do hawre dana tanjas da mana yamna kana ga da pawm sutamle gunana nan thokduni sian ki bo hospital du da thabak tori ba misaka du gunagi lekai da gi oiramle auto tongdunu guna sian ki haijili ba misaka du mahang oiramle aseng bagi di guna do auto tongdun latn sakchi manati hospital maya da leisina dun leiraga nan thokki bo oiramle asumna harpada SP Adhiana harau munbadagi I love you battery haiduna mabu thagat phongdoli masigi mutung da police ki kangbu si hospital da yoshilale guna bu nan thot ji bonu pas tam khoina wahang pawng sathari mana hairi guna hari bi misak se aige yamalu na thina boi mana man police sing na mabu encounter case ta hana na bagi damakta hainari wafam sing do aina tahobudagi nungai ta duna mabu nan thokpada ina mateng pangki bani asumna haibuga haukhriba thokdo do hangatun olale guna bu mana bed amada tumhalaba matung da phiango ngomna kupsinduna asi bhaksang saduna in thoragle matawusuna guna bu man nan thon kibani haibu wari siman liribani mana makhata na hairi pigli matamdagi guna si aige yamalu na tinarakpan maram aduna thamoi sina pubu thangma ngamdabadagi mabo sumna kanbi khibani
ꯑꯙꯤꯌꯥꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯕꯨ ꯔꯦꯞ ꯇꯧꯔꯒ ꯍꯥꯠꯂꯝꯕ ꯇꯥꯔꯕꯗꯤ ꯃꯥꯕꯨ ꯑꯁꯨꯝꯅ ꯀꯟꯕꯤꯈꯤꯒꯗ꯭ꯔꯥ ꯃꯁꯤꯗꯒꯤ ꯅꯨꯄꯥꯁꯤ ꯋꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯊꯃꯣꯏꯗ ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯔꯛꯄꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯒꯨꯅꯅ ꯀꯦꯔꯂꯥꯗ ꯆꯠꯅꯅꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯝꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯍꯦꯛ ꯇꯧꯔꯛꯄꯒ ꯁꯥꯔꯗ ꯁꯣꯏꯗꯅ ꯑꯩꯅ ꯄꯥꯎ ꯄꯤꯖꯔꯛꯀꯦ ꯃꯁꯤꯗꯒꯤ ꯑꯙꯤꯌꯥꯅꯁꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯌꯥꯔꯦ ꯑꯗꯨꯒ ꯃꯥꯕꯨ ꯃꯌꯨꯝꯗ ꯍꯜꯍꯟꯈꯤꯅꯕꯒꯤꯗꯃꯛꯇꯁꯨ ꯍꯥꯏꯔꯤ ꯇꯧꯕꯇꯕꯨ ꯄꯨꯂꯤꯁ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯃꯈꯣꯏꯁꯤꯗꯤ ꯊꯥꯖꯔꯨꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯃꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯁꯇꯗꯤꯗ ꯊꯝꯕꯅ ꯍꯦꯟꯅ ꯐꯔꯣꯏꯗ꯭ꯔꯥ ꯁꯥꯔ ꯃꯁꯤꯗꯒꯤ ꯑꯙꯤꯌꯥꯅ ꯈꯨꯝꯂꯛꯏ ꯑꯣ ꯑꯗꯨꯗꯤ ꯀꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯅꯣ ꯅꯈꯣꯏꯅ ꯊꯥꯖꯒꯗꯧꯔꯤꯕꯁꯦ ꯒꯨꯅꯥꯕꯨ ꯃꯥꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯍꯟꯈ꯭ꯔꯤꯕꯁꯦ ꯃꯃꯥꯟꯅꯕ ꯑꯣꯏꯔꯨꯕꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨꯅ ꯇꯧꯔꯤꯕꯅꯤ ꯄꯩꯁꯥ ꯂꯧꯔꯒ ꯃꯥꯕꯨ ꯅꯥꯟꯊꯣꯛꯍꯟꯕ ꯅꯠꯇꯦ ꯃꯁꯤꯗ ꯑꯗꯨꯝ ꯈꯪꯉꯨ ꯃꯍꯥꯛꯁꯦ ꯀꯔꯝꯕ ꯃꯤꯁꯛꯅꯣ ꯍꯥꯏꯕꯗꯨ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯑꯦꯁ.ꯄꯤ. ꯑꯙꯤꯌꯥꯅ ꯁꯤ ꯆꯠꯈꯤ ꯅꯨꯄꯥꯁꯤꯒꯤ ꯊꯃꯣꯏꯗꯁꯨ ꯑꯙꯤꯌꯥꯟꯕꯨ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯉꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄꯨꯂꯤꯁ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯤ ꯒꯨꯅꯥ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯒꯤ ꯀꯦꯔꯂꯥꯗ ꯃꯥꯒꯤ ꯃꯔꯤ ꯃꯇꯥ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯒ ꯃꯥꯒꯤ ꯔꯦꯀꯣꯔꯗ ꯅꯩꯅꯕ ꯃꯇꯝꯗꯁꯨ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯃꯥꯅ ꯀꯦꯔꯂꯥꯗ ꯆꯠꯈꯤꯕꯒꯤ ꯍꯤꯁꯇ꯭ꯔꯤꯁꯨ ꯂꯩꯇꯦ ꯇꯟꯖꯥꯁꯤꯗ ꯃꯈꯣꯏꯒꯤ ꯊꯛꯅꯅꯕꯒꯤꯗꯃꯛꯇ ꯅꯨꯄꯥ ꯑꯃꯅ ꯆꯥ ꯄꯤꯔꯛꯏ ꯑꯗꯨꯕꯨ ꯕꯦꯇ꯭ꯔꯤꯅꯗꯤ ꯍꯣꯔꯂꯤꯛꯁ ꯑꯣꯏꯅ ꯊꯛꯀꯦ ꯍꯥꯏꯔꯛꯏ ꯅꯨꯄꯥꯁꯤꯅꯗꯤ ꯍꯣꯔꯂꯤꯛꯁ ꯂꯩꯅꯅꯕꯒꯤ ꯄꯩꯁꯥ ꯂꯩꯇꯦ ꯍꯥꯏꯅ ꯈꯨꯝꯂꯛꯂꯦ ꯔꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯨꯄꯥ 500 ꯆꯠꯄꯤ ꯑꯃ ꯂꯧꯗꯨꯅ ꯅꯨꯄꯥꯁꯤꯗ ꯄꯤꯔꯤ ꯑꯗꯨꯒ ꯍꯥꯏꯔꯤ ꯃꯇꯨꯡꯗꯗꯤ ꯄꯩꯁꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯒꯅꯨ ꯄꯩꯁꯥ ꯍꯦꯛ ꯋꯥꯠꯂꯛꯄꯒ ꯃꯦꯗꯥꯝꯗꯒꯤ ꯂꯧꯒꯗꯕꯅꯤ ꯑꯁꯨꯝꯅ ꯕꯦꯇ꯭ꯔꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯔꯨꯄꯥꯗꯤ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯕꯅꯤ ꯃꯁꯤ ꯃꯇꯨꯡꯗ ꯑꯦꯁ.ꯄꯤ. ꯑꯙꯤꯌꯥꯟꯒ ꯔꯨꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯔꯨꯄꯥꯅ ꯍꯪꯂꯤ ꯁꯔꯟꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯕꯨ ꯁꯥꯔꯒ ꯌꯥꯝꯅ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯄꯨꯜꯂꯝꯕ꯭ꯔꯥ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯔꯕ ꯇꯟꯖꯥꯗꯨꯗ ꯁꯥꯔ ꯈꯛꯇꯗꯅꯤ ꯃꯥꯅ ꯀꯣꯜ ꯇꯧꯔꯝꯂꯤꯕꯁꯤ ꯑꯙꯤꯌꯥꯟꯅ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯥꯅ ꯀꯣꯜ ꯇꯧꯔꯛꯄꯗꯣ ꯑꯩꯅ ꯄꯥꯏꯈꯠꯂꯝꯕ ꯇꯥꯔꯕꯗꯤ ꯃꯥ ꯁꯣꯏꯗꯅ ꯍꯤꯡꯂꯝꯕ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯁꯔꯟꯌꯥꯅ ꯁꯤꯈ꯭ꯔꯤꯕꯗꯣ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅꯅꯤ ꯍꯥꯏꯗꯨꯅ ꯏꯁꯥꯅ ꯏꯁꯥꯗ ꯏꯔꯥꯜ ꯁꯤꯖꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯥꯕꯨ ꯍꯥꯠꯈꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨꯁꯨ ꯍꯤꯡꯅ ꯊꯝꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯃꯥꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯆꯥ ꯂꯣꯜꯂꯤꯕ ꯅꯨꯄꯥꯁꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯣꯔꯂꯤꯛꯁ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯔꯨꯄꯥꯗꯒꯤ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯔꯔꯦ ꯃꯁꯤꯗꯒꯤ ꯔꯨꯄꯥꯅ ꯉꯔꯥꯡ ꯈꯛꯇꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯂꯨꯄꯥ 500 ꯄꯤꯈ꯭ꯔꯤꯕꯗꯣ ꯃꯗꯨꯒꯤ ꯍꯣꯔꯂꯤꯛꯁ ꯑꯗꯨ ꯂꯣꯏꯈ꯭ꯔꯕ꯭ꯔꯥ ꯃꯤꯁꯇꯔ ꯅꯨꯄꯥꯁꯤꯅ ꯈꯨꯝꯃꯤ ꯃꯥꯗꯤ ꯆꯨꯝꯅꯒꯤ ꯍꯣꯔꯂꯤꯛꯁ ꯊꯛꯄ ꯅꯠꯇꯦ ꯆꯃꯁꯅ ꯀꯣꯠꯇꯨꯅ ꯍꯣꯔꯂꯤꯛꯁ ꯆꯥꯗꯨꯅ ꯑꯗꯨꯝ ꯂꯩ ꯑꯗꯨꯒ ꯕꯦꯇ꯭ꯔꯤꯅꯁꯨ ꯄꯩꯁꯥ ꯄꯤꯈꯤꯅꯕꯒꯤꯗꯃꯛꯇ ꯃꯉꯣꯟꯗ ꯏꯪꯒꯤꯠ ꯇꯧꯔꯛꯂꯤ ꯃꯁꯤ ꯎꯕꯗ ꯔꯨꯄꯥꯁꯤ ꯁꯥꯎꯅꯤꯡꯅ ꯄꯩꯁꯥ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯀꯥꯡꯕꯨ ꯃꯤꯇꯤꯡ ꯇꯧꯔꯤ ꯑꯙꯤꯌꯥꯟꯅ ꯍꯥꯏꯔꯤ ꯒꯨꯅꯥꯅ ꯀꯦꯔꯂꯥꯗ ꯆꯠꯄ ꯄꯥꯝꯂꯤꯕꯁꯤ ꯃꯐꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯀꯅꯥ ꯂꯩꯕꯖꯥꯠꯅꯣ ꯔꯨꯄꯥꯅ ꯈꯨꯝꯃꯤ ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯥꯕꯨ ꯂꯥꯏꯅ ꯐꯥꯕ ꯉꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯦꯔꯂꯥꯗ ꯆꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯇꯟꯖꯥꯁꯤꯗ ꯕꯦꯇ꯭ꯔꯤꯒꯤ ꯐꯣꯜꯗ ꯀꯣꯜ ꯑꯃ ꯂꯥꯛꯄꯗꯒꯤ ꯔꯤꯡꯇꯣꯟ ꯑꯣꯏꯅ ꯑꯍꯧꯕ ꯏꯁꯩꯗ ꯈꯣꯡꯂꯦ ꯃꯁꯤꯗꯒꯤ ꯔꯨꯄꯥꯅ ꯁꯥꯎꯗꯨꯅ ꯐꯣꯟ ꯁꯥꯏꯂꯦꯟꯗ ꯊꯝꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯑꯗꯨꯒꯗꯤ ꯐꯣꯟ ꯇꯧꯔꯛꯂꯤꯕꯁꯤ ꯒꯨꯅꯥꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯍꯣꯁꯄꯤꯇꯥꯜꯗ ꯊꯕꯛ ꯇꯧꯕ ꯅꯨꯄꯥ ꯑꯗꯨ ꯑꯣꯏꯔꯝꯂꯦ ꯃꯥꯅ ꯁꯥꯔ ꯑꯦꯁ.ꯄꯤ. ꯑꯙꯤꯌꯥꯟꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯑꯙꯤꯌꯥꯟꯅ ꯈꯨꯝꯃꯤ ꯑꯩ ꯃꯐꯝꯁꯤꯗ ꯂꯩ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯈꯨꯗꯤꯡꯃꯛꯇꯣ ꯍꯥꯏꯌꯨ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯤ ꯒꯨꯅꯥꯒꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯅꯤ ꯂꯩꯕꯅꯤ ꯃꯈꯣꯏꯗꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯄꯨꯟꯗꯨꯅ ꯑꯗꯨꯝ ꯂꯩꯕꯅꯤ ꯍꯥꯏꯔꯤꯕ ꯃꯈꯣꯏ ꯑꯅꯤꯁꯤꯁꯨ ꯌꯨꯝꯗ ꯂꯩꯇꯕ ꯅꯨꯃꯤꯠ 4-5 ꯐꯥꯔꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯁꯇꯤꯁ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯤꯕꯁꯤꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯁꯤꯜꯂꯛꯇꯨꯅ ꯒꯨꯅꯥꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤꯒꯤ ꯃꯔꯝꯗ ꯍꯪꯂꯛꯏ ꯑꯩꯅ ꯒꯨꯅꯒꯤ ꯃꯔꯝꯗ ꯍꯪꯂꯨꯕꯗꯒꯤ ꯃꯥꯅ ꯌꯥꯝꯅ ꯊꯨꯅ ꯐꯣꯟ ꯀꯛꯊꯠꯈꯤ ꯑꯙꯤꯌꯥꯟꯅ ꯃꯥꯒꯤ ꯅꯝꯕꯔ ꯑꯗꯨ ꯍꯥꯏꯔꯛꯎ ꯑꯩ ꯅꯣꯠ ꯇꯧꯁꯤꯟꯒꯦ ꯃꯁꯤꯗꯒꯤ ꯅꯨꯄꯥꯁꯤꯅ ꯒꯨꯅꯒꯤ ꯃꯃꯥꯟꯅꯕ ꯁꯇꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯒꯤ ꯅꯝꯕꯔ ꯑꯁꯤ ꯍꯥꯏꯔꯛꯂꯦ ꯃꯁꯤ ꯃꯈꯣꯏꯅ ꯏꯁꯤꯜꯂꯤ ꯅꯨꯄꯥꯁꯤꯅ ꯑꯦꯁ.ꯄꯤ.ꯗ ꯍꯪꯂꯤ ꯀꯔꯤꯒꯨꯝꯕ ꯁꯥꯔꯒꯤ ꯏꯃꯥꯟꯅꯕꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯝꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯇꯧꯔꯤ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯃꯔꯝꯗ ꯄꯨꯂꯤꯁꯇ ꯍꯥꯏꯗꯣꯛꯀꯗ꯭ꯔꯥ ꯃꯤꯁꯇꯔ ꯑꯦꯁ.ꯄꯤ.ꯅ ꯈꯨꯝꯃꯤ ꯃꯁꯤꯗꯤ ꯑꯁꯦꯡꯕ ꯇꯧꯗꯕ ꯌꯥꯗꯕ ꯊꯕꯛ ꯑꯗꯨꯅꯤ ꯏꯃꯥꯟꯅꯕ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ ꯑꯣꯏꯔꯝꯕ ꯇꯥꯔꯕꯁꯨ ꯃꯥꯒꯤ ꯃꯔꯝꯗ ꯄꯨꯂꯤꯁꯇ ꯂꯣꯏꯅ ꯍꯥꯏꯗꯣꯛꯀꯅꯤ ꯃꯔꯝꯗꯤ ꯃꯥꯅ ꯇꯧꯔꯨꯔꯤꯕ ꯊꯕꯛ ꯑꯗꯨ ꯁꯥꯊꯤꯅ ꯂꯥꯟꯕ ꯊꯕꯛ ꯑꯃꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯒꯨꯅꯒꯤ ꯃꯃꯥꯟꯅꯕ ꯑꯁꯤꯒꯤ ꯊꯃꯣꯏ ꯄꯦꯟꯖꯔꯦ ꯄꯤꯔꯛꯂꯤꯕ ꯅꯝꯕꯔ ꯑꯁꯤꯕꯨ ꯑꯙꯤꯌꯥꯟꯅ ꯇ꯭ꯔꯦꯁ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯄꯨꯂꯤꯁ ꯅꯨꯄꯥꯁꯤꯅ ꯍꯧꯒꯠꯀꯦ ꯇꯧꯕꯒ ꯕꯦꯇ꯭ꯔꯤꯅ ꯍꯥꯏꯔꯛꯏ ꯐꯣꯟ ꯅꯝꯕꯔ ꯑꯁꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈ꯭ꯔꯦ ꯑꯩꯅ ꯇ꯭ꯔꯦꯀꯤꯡ ꯇꯧꯕꯗ ꯃꯥꯒꯤ ꯂꯥꯁ ꯂꯣꯀꯦꯁꯟ ꯑꯣꯏꯅ ꯐꯪꯂꯤꯕꯁꯤ ꯏꯅꯣꯔꯒꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗꯅꯤ ꯃꯁꯤꯗꯒꯤ ꯕꯦꯇ꯭ꯔꯤꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯃꯌꯥꯝꯅꯗꯤ ꯃꯥꯕꯨ ꯑꯟꯙ꯭ꯔꯥ ꯑꯃꯗꯤ ꯀꯦꯔꯂꯥꯔꯣꯝꯗ ꯂꯥꯞꯅ ꯆꯦꯜꯂꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯇꯧꯕꯇꯕꯨ ꯃꯥꯗꯤ ꯏꯅꯛ ꯅꯛꯅ ꯁ꯭ꯋꯥꯏꯁꯤꯗ ꯂꯩꯔꯝꯂꯕ ꯑꯣꯏꯔꯦ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯅ ꯀꯔꯤꯝꯅ ꯐꯣꯡꯗꯣꯛꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯑꯙꯤꯌꯥꯟꯅ ꯅꯣꯛꯇꯨꯅ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯃꯥꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯁꯃꯨꯗ꯭ꯔꯗ ꯂꯥꯡ ꯊꯥꯛꯂꯁꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯌꯧꯁꯤꯜꯂꯛꯂꯤꯕꯁꯤ ꯏꯅꯣꯔꯒꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗꯅꯤ ꯑꯙꯤꯌꯥꯟꯅ ꯍꯥꯏꯔꯤ ꯅꯨꯃꯤꯠ 4-5 ꯃꯁꯤ ꯁꯃꯨꯗ꯭ꯔꯗ ꯑꯗꯨꯝ ꯂꯩꯈꯤꯕ ꯈꯣꯡꯕꯥꯜꯗ ꯀꯥꯈꯠꯂꯛꯇꯕ ꯕꯣꯠ ꯑꯗꯨ ꯀꯔꯝꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯍꯪꯉꯤ ꯋꯥꯐꯝꯁꯤ ꯍꯪꯅꯕꯒꯤꯗꯃꯛꯇ ꯕꯦꯇ꯭ꯔꯤ ꯑꯃꯗꯤ ꯔꯨꯄꯥ ꯑꯁꯤ ꯆꯪꯁꯤꯜꯂꯛꯏ ꯇꯟꯖꯥꯁꯤꯗ ꯔꯨꯄꯥꯅ ꯍꯪꯉꯤ ꯅꯪꯕꯨ ꯁꯥꯔ ꯑꯦꯁ.ꯄꯤ.ꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯕ ꯊꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯕꯦꯇ꯭ꯔꯤꯅ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯑꯩꯁꯤ ꯍꯨꯔꯥꯟꯕ ꯑꯃꯅꯤ ꯇꯧꯕꯇꯕꯨ ꯊꯃꯣꯏ ꯌꯥꯝꯅ ꯁꯦꯡꯉꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯊꯝꯕ ꯌꯥꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯔꯨꯄꯥꯁꯨ ꯉꯛꯄꯗ ꯂꯣꯏꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯦꯇ꯭ꯔꯤꯅ ꯅꯨꯄꯥ ꯑꯃꯗ ꯍꯪꯂꯤ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 4-5 ꯑꯁꯤꯗ ꯁꯃꯨꯗ꯭ꯔꯗ ꯕꯣꯠꯁꯤꯡ ꯂꯩꯈꯤꯕ ꯌꯥꯎꯕ꯭ꯔꯥ ꯅꯨꯄꯥꯁꯤꯅ ꯍꯣꯏ ꯙꯔꯃꯥꯒꯤ ꯕꯣꯠꯇꯨꯗꯤ ꯈꯣꯡꯕꯥꯜꯗ ꯉꯁꯤ ꯐꯥꯎꯕ ꯀꯥꯈꯠꯂꯛꯇ꯭ꯔꯤ ꯃꯥꯅ ꯂꯩꯈꯤꯕꯗꯨ ꯅꯨꯃꯤꯠ 4-5 ꯁꯨꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯗꯤꯖꯜ ꯊꯤꯜꯂꯛꯅꯕꯒꯤꯗꯃꯛꯇꯁꯨ ꯍꯥꯏꯔꯛꯏ ꯃꯁꯤꯗꯒꯤ ꯕꯦꯇ꯭ꯔꯤꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯨꯄꯥꯁꯤꯕꯨ ꯊꯥꯒꯠꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯙꯤꯌꯥꯟꯒꯤ ꯇꯤꯝ ꯑꯁꯤ ꯕꯣꯠ ꯇꯣꯡꯗꯨꯅ ꯁꯃꯨꯗ꯭ꯔꯗ ꯑꯃꯨꯛ ꯂꯥꯛꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯗꯤ.ꯖꯤ.ꯄꯤ. ꯁ꯭ꯔꯤꯅꯤꯋꯥꯁ ꯑꯁꯤ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯂꯩꯔꯤꯕꯅꯤ ꯍꯔꯤꯁꯅ ꯀꯃꯤꯁꯅꯔꯗ ꯀꯣꯜ ꯇꯧꯁꯤꯜꯂꯛꯇꯨꯅ ꯑꯩꯈꯣꯏ ꯒꯨꯅꯥꯒꯤ ꯃꯅꯥꯛꯇ ꯌꯧꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯏ ꯑꯗꯨꯒ ꯀꯃꯤꯁꯅꯔꯅꯁꯨ ꯊꯕꯛ ꯑꯗꯨ ꯁꯣꯏꯍꯟꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯐꯣꯡꯗꯣꯛꯂꯤ ꯑꯍꯜ ꯑꯃ ꯌꯥꯎꯔꯤꯕꯁꯤꯅ ꯑꯥꯗ ꯂꯩꯔꯤꯕ ꯕꯣꯠ ꯑꯁꯤꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯂꯦ ꯃꯁꯤꯗꯒꯤ ꯕꯣꯠꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯁꯤꯗ ꯃꯈꯣꯏ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯍꯜ ꯑꯁꯤꯅ ꯋꯥꯀꯤ ꯇꯣꯀꯤꯗ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯙꯔꯃ ꯅꯪꯕꯨ ꯊꯤꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯂꯤꯁꯁꯤꯡ ꯂꯥꯛꯂꯤ ꯅꯪꯒꯤ ꯕꯣꯠꯇ ꯃꯤꯑꯣꯏ 6 ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯃꯥꯜꯂꯤ ꯌꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ 6 ꯑꯗꯨ ꯁꯔꯦꯟꯗꯔ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯐꯝꯁꯤꯗ ꯌꯥꯝꯅ ꯁꯥꯊꯤꯅ ꯏꯔꯥꯡ ꯊꯣꯛꯀꯗꯧꯔꯦ
ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯒꯨꯅꯥꯒꯤ ꯀꯥꯡꯕꯨꯅꯁꯨ ꯇꯥꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯁꯤꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯔꯦ ꯄꯨꯂꯤꯁꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯅꯩ ꯒꯨꯅꯅ ꯅꯥꯀꯜ ꯑꯃꯗ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯅꯤꯁꯤꯅ ꯃꯅꯨꯡꯗ ꯆꯣꯡꯊꯗꯨꯅ ꯂꯣꯠꯂꯤ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯟꯅꯕ ꯑꯅꯤꯁꯤꯗꯤ ꯃꯊꯪ ꯃꯊꯪ ꯐꯥꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯒꯨꯅꯁꯤꯗꯤ ꯅꯥꯀꯜ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯤ ꯃꯥꯅ ꯂꯣꯠꯂꯤꯕ ꯖꯒꯥꯁꯤꯗ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯜꯂꯛꯂꯤ ꯌꯥꯝꯅ ꯊꯨꯅ ꯆꯣꯡꯊꯣꯔꯛꯇꯨꯅ ꯄꯨꯂꯤꯁ ꯅꯨꯄꯥꯁꯤꯗ ꯃꯥꯅ ꯈꯨꯠ ꯊꯥꯈ꯭ꯔꯦ ꯑꯗꯨꯒ ꯄꯨꯂꯤꯁ ꯅꯨꯄꯥꯁꯤ ꯆꯔꯝꯗ ꯊꯥꯡ ꯅꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯑꯦꯁ ꯄꯤ ꯑꯙ꯭ꯌꯥꯟꯅ ꯈꯨꯀꯥꯞꯄꯤ ꯀꯥꯞꯇꯨꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯕꯦꯇ꯭ꯔꯤꯅ ꯃꯥꯒꯤ ꯐꯣꯟ ꯄꯨꯊꯣꯛꯇꯨꯅ ꯅꯝꯂꯤ ꯑꯙ꯭ꯌꯥꯟꯅ ꯔꯨꯄꯥꯗ ꯍꯥꯏꯔꯤ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯇꯨꯅ ꯁꯦꯔꯦꯟꯗꯔ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯌꯨ ꯃꯁꯤꯗꯒꯤ ꯔꯨꯄꯥꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯅꯝꯂꯒ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯇꯨꯅ ꯁꯦꯔꯦꯟꯗꯔ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯒꯨꯅꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯑꯩꯕꯨ ꯅꯥꯏꯇꯣꯝ ꯊꯝꯂꯒ ꯅꯈꯣꯏ ꯂꯣꯏꯅ ꯆꯠꯅꯈꯤꯒꯗꯕꯅꯤ ꯁꯣꯏꯗꯅꯃꯛꯀꯤ ꯀꯣꯔꯠꯇ ꯂꯥꯛꯇꯨꯅ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯁꯦꯔꯦꯟꯗꯔ ꯇꯧꯒꯅꯤ ꯑꯗꯨꯕꯨ ꯔꯨꯄꯥꯅ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯎꯔꯤ ꯒꯨꯅꯅ ꯑꯃꯨꯛꯀꯁꯨ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯑꯩꯅ ꯄꯨꯂꯤꯁꯁꯤꯡꯗ ꯊꯥꯖꯕ ꯊꯝꯗꯦ ꯑꯩ ꯏꯁꯥꯅ ꯀꯣꯔꯠꯇ ꯂꯥꯛꯇꯨꯅ ꯁꯦꯔꯦꯟꯗꯔ ꯇꯧꯒꯅꯤ ꯔꯨꯄꯥꯅ ꯅꯪꯅ ꯁꯦꯔꯦꯟꯗꯔ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯅ ꯅꯉꯣꯟꯗ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯊꯥꯔꯣꯏ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯒꯨꯅꯅ ꯇꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯇꯧꯁꯤꯟꯅꯔꯒ ꯑꯩꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯤꯕꯗꯣ ꯑꯩꯅ ꯈꯪꯉꯤ ꯅꯈꯣꯏꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩꯁꯤꯡ ꯑꯗꯨ ꯏꯁꯤꯡꯗ ꯂꯣꯏꯅ ꯊꯥꯗꯈꯤꯒꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯒꯤ ꯆꯔꯝ ꯑꯩꯅ ꯂꯦꯟꯈꯥꯏꯒꯅꯤ ꯑꯦꯁ ꯄꯤ ꯑꯙ꯭ꯌꯥꯟꯅ ꯍꯔꯤꯁꯇ ꯍꯥꯏꯔꯤ ꯅꯪ ꯑꯁꯤ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯡ ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ ꯃꯔꯥꯜ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯃꯁꯤꯅꯤ ꯍꯥꯏꯕꯁꯤ ꯆꯨꯝꯂꯕ꯭ꯔꯥ ꯃꯁꯤꯗ ꯍꯔꯤꯁꯅ 100% ꯆꯨꯝꯂꯦ ꯁꯥꯔ ꯍꯥꯏꯅ ꯈꯨꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯙ꯭ꯌꯥꯟꯅ ꯒꯨꯅꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯅꯣꯡꯃꯩ ꯁꯦꯝ ꯁꯥꯗꯨꯅ ꯊꯣꯛꯂꯛꯂꯦ ꯑꯗꯨꯒ ꯅꯣꯡꯃꯩꯁꯤ ꯀꯥꯞꯊꯣꯔꯛꯄ ꯃꯇꯝꯗ ꯒꯨꯅꯒꯤ ꯀꯣꯛꯇ ꯄꯥꯟꯗꯨꯅ ꯃꯥ ꯂꯩꯃꯥꯏꯗ ꯇꯥꯔꯦ ꯑꯁꯨꯝꯅ ꯒꯨꯅꯥꯅ ꯁꯤꯕꯁꯤ ꯎꯕꯗ ꯍꯔꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯗꯤ ꯅꯣꯛꯐꯦꯠ ꯇꯧꯏ ꯅꯍꯥꯟꯗꯒꯤ ꯄꯨꯂꯤꯁ ꯑꯇꯩꯅ ꯋꯥꯅ ꯊꯤꯔꯛꯂꯤꯕ ꯒꯨꯅ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯑꯦꯁ ꯄꯤ ꯑꯙ꯭ꯌꯥꯟꯅ ꯌꯥꯝꯅ ꯂꯥꯏꯕ ꯃꯑꯣꯡꯗ ꯃꯥꯒꯤ ꯅꯣꯡꯃꯩ ꯈꯨꯀꯥꯞ ꯑꯃꯨꯛꯇ ꯁꯤꯔꯦ ꯑꯗꯨꯒ ꯑꯙ꯭ꯌꯥꯟꯅ ꯃꯥꯒꯤ ꯃꯍꯧꯁꯥꯒꯤ ꯗꯥꯏꯂꯣग ꯑꯩꯅꯕꯨ ꯑꯦꯝ ꯂꯧꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯔꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯥꯝꯅ ꯁ꯭ꯇꯥꯏꯂꯤꯁ ꯑꯣꯏꯕ ꯃꯑꯣꯡꯗ ꯃꯥꯒꯤ ꯁ꯭ꯄꯦꯛ ꯑꯃꯨꯕꯁꯤ ꯎꯠꯂꯤ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯕꯦꯇ꯭ꯔꯤꯅ ꯃꯥꯒꯤ ꯐꯣꯟꯗ ꯔꯦꯀꯣꯔꯗꯤꯡ ꯂꯧꯁꯤꯜꯂꯤ ꯑꯙ꯭ꯌꯥꯟꯅ DGPꯗ ꯍꯥꯏꯔꯤ ꯃꯤꯁꯟ ꯑꯦꯀꯝꯄ꯭ꯂꯤꯁ 48 ꯑꯋꯥꯔꯒꯤ ꯃꯅꯨꯡꯗ ꯃꯤꯁꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯦ ꯃꯁꯤꯗꯒꯤ DGP ꯁ꯭ꯔꯤꯅꯤꯋꯥꯁ ꯑꯁꯤ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯕꯨ ꯌꯥꯝꯅꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ DGPꯅ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯍꯥꯏꯔꯤ ꯒꯨꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯕꯨ ꯐꯥꯕꯗ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯀꯤ ꯃꯤꯁꯤꯡꯗ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯕꯨ ꯑꯦꯟꯀꯥꯎꯟꯇꯔ ꯇꯧꯅꯅꯕꯒꯤ ꯑꯣꯔꯗꯔ ꯑꯁꯤ ꯄꯤꯈꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯈꯨꯕꯥꯛ ꯍꯧꯅ ꯍꯧꯅ ꯈꯨꯅꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯅꯔꯤ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯔꯝꯂꯤꯕ ꯑꯣꯖꯥꯁꯤꯡꯅꯁꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯤ ꯁꯔꯟꯌꯥ ꯍꯥꯠꯈꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯒ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯕꯨꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯃꯗꯤ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤꯁꯤꯡꯅ ꯒꯨꯅꯥ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯤꯅ ꯁꯤꯈꯤꯕꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯅꯔꯤ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯃꯒꯤ ꯆꯔꯝꯗ ꯊꯥꯡꯅ ꯊꯝꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯁꯤꯕꯨ ꯇꯤꯚꯤ ꯄꯥꯎꯗ ꯊꯥꯗꯣꯛꯇꯨꯅꯁꯨ ꯃꯌꯥꯝꯗ ꯎꯍꯜꯂꯤ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯤ ꯃꯈꯣꯏꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗꯤ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯄꯗ ꯃꯇꯤꯛ ꯆꯥꯕꯅꯤ ꯑꯦꯁ ꯄꯤ ꯑꯙ꯭ꯌꯥꯟꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯤꯌꯥꯝ ꯑꯁꯤꯅ ꯃꯥꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯤ ꯑꯗꯨꯒ ꯂꯩꯅ ꯆꯤꯡꯕꯁꯨ ꯆꯥꯏꯔꯤ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯔꯥꯅꯁꯨ ꯌꯦꯡꯂꯤꯕꯅꯤ ꯃꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ ꯑꯙ꯭ꯌꯥꯟꯅ ꯂꯥꯛꯄ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯤꯑꯣꯏꯁꯤꯡꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯅꯗꯨꯅ ꯂꯩ ꯄꯔꯦꯡ ꯍꯨꯛꯇꯨꯅꯁꯨ ꯑꯣꯛꯂꯤ ꯑꯗꯨꯒ ꯕꯦꯇ꯭ꯔꯤ ꯑꯁꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯖꯒꯣꯏ ꯁꯥꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯄꯨꯜꯂꯤ ꯔꯨꯄꯥꯅ ꯍꯥꯏꯔꯤ ꯁꯥꯔ ꯑꯗꯣꯝꯒ ꯄꯨꯟꯕ ꯐꯪꯖꯕꯁꯦ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯩ 48 ꯑꯋꯥꯔꯒꯤ ꯃꯅꯨꯡꯗ ꯀ꯭ꯔꯤꯃꯤꯅꯦꯜꯕꯨ ꯑꯦꯟꯀꯥꯎꯟꯇꯔ ꯇꯧꯗꯨꯅ ꯍꯥꯠꯄ ꯉꯝꯕ ꯑꯃꯗꯤ ꯃꯤꯁꯟ ꯑꯁꯤ ꯃꯄꯨꯡ ꯐꯥꯍꯟꯕ ꯉꯝꯕ ꯍꯥꯏꯕꯁꯦ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ ꯆꯥ ꯄꯨꯁꯤꯜꯂꯛꯂꯤꯕ ꯅꯨꯄꯥꯁꯤꯅꯁꯨ ꯍꯥꯏꯔꯤ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯄꯨꯂꯤꯁꯄꯨ ꯂꯣꯏꯅ ꯊꯥꯒꯠꯅꯔꯦ ꯍꯔꯤꯁꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯤ ꯒꯨꯅꯥꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ 12ꯔꯣꯝ ꯑꯁꯤ ꯇꯨꯝꯗ ꯆꯥꯗꯕ ꯃꯈꯩ ꯍꯣꯠꯅꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯁꯥꯔꯅꯗꯤ ꯁꯨꯞꯅꯒꯤ ꯅꯣꯡꯃꯩ ꯈꯨꯀꯥꯞ ꯑꯃꯈꯛꯇꯗ ꯃꯥꯕꯨ ꯂꯣꯏꯁꯤꯟꯕ ꯉꯝꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤꯗ ꯑꯙ꯭ꯌꯥꯟꯁꯨ ꯅꯣꯛꯂꯤ ꯑꯗꯨꯒ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡꯕꯨ ꯑꯦꯟꯀꯥꯎꯟꯇꯔ ꯇꯧꯗꯨꯅ ꯍꯥꯠꯂꯤꯕꯁꯤ ꯑꯩꯒꯤ ꯃꯤꯡꯆꯠ ꯐꯪꯅꯕꯒꯤꯗꯃꯛꯇ ꯍꯥꯠꯄ ꯅꯠꯇꯦ ꯑꯋꯥꯕ ꯇꯥꯔꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯖꯁꯇꯤꯁ ꯐꯪꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯔꯤꯕꯅꯤ ꯑꯋꯥꯕ ꯇꯥꯔꯕ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯕ ꯍꯥꯏꯕꯁꯦ ꯄꯨꯂꯤꯁ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯑꯦꯟꯀꯥꯎꯟꯇꯔ ꯑꯁꯤꯃꯗꯤ ꯄꯨꯂꯤꯁ ꯑꯩꯈꯣꯏꯅ ꯁꯔꯟꯌꯥꯒꯤ ꯃꯐꯝꯗ ꯀꯠꯄ ꯁꯔꯗꯥꯟꯖꯂꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯜꯂꯤ ꯃꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯅꯤꯡꯉꯥꯏ ꯑꯃꯗꯤ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯅꯤꯡꯉꯥꯏꯒꯤ ꯃꯔꯝ ꯂꯩꯇꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯃꯤꯁꯟꯒꯤ ꯃꯦꯝꯕꯔ ꯈꯔꯅ ꯃꯤꯇꯤꯡ ꯇꯧꯔꯤꯕꯁꯤꯗ ꯎꯠꯂꯛꯏ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯤ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯗꯟꯗꯤ ꯄꯤꯕ ꯍꯥꯏꯕꯁꯦ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯔꯥꯜꯒꯤ ꯃꯇꯨꯡꯏꯟꯅ ꯖꯖꯅ ꯗꯟꯗꯤ ꯄꯤꯒꯗꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯃꯤ ꯍꯥꯠꯂꯤꯕ ꯄꯨꯂꯤꯁꯁꯤꯡꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯅ ꯃꯈꯣꯏꯕꯨ ꯊꯥꯒꯠꯄ ꯍꯥꯏꯕꯁꯤꯗꯤ ꯑꯔꯥꯟꯕ ꯊꯧꯑꯣꯡ ꯑꯣꯏꯒꯅꯤ ꯇꯟꯖꯥꯁꯤꯗ ꯅꯨꯄꯤ ꯑꯃꯗ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯒꯨꯝꯕ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡꯁꯤꯗꯤ ꯍꯥꯠꯄꯅ ꯃꯇꯤꯛ ꯆꯥꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩ ꯃꯥꯡꯗ ꯂꯦꯞꯄ ꯇꯥꯔꯕꯁꯨ ꯑꯩꯅ ꯃꯥꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯠꯀꯅꯤ ꯑꯗꯨꯒ ꯁꯥꯎꯔꯕ ꯅꯨꯄꯥ ꯑꯃꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯈꯣꯏꯅ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯋꯥ ꯉꯥꯡꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯁ꯭ꯇꯦꯖꯇ ꯀꯥꯈꯠꯂꯛꯇꯨꯅ ꯈꯨꯠ ꯊꯥꯗꯨꯅ ꯐꯨꯒꯗꯕꯒꯤ ꯇꯧꯔꯔꯦ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁ ꯀꯌꯥ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥꯁꯨ ꯐꯥꯔ ꯄꯨꯊꯣꯛꯈ꯭ꯔꯦ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯃꯤꯁꯟꯒꯤ ꯅꯨꯄꯤ ꯃꯦꯝꯕꯔ ꯑꯃꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯋꯥꯐꯝ ꯑꯁꯤꯕꯨ ꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯒꯗꯕ ꯅꯠꯇꯦ ꯄꯨꯂꯤꯁꯁꯤꯡꯒꯤ ꯃꯊꯛꯇ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯆꯦ ꯊꯥꯈ꯭ꯔꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯨꯄꯥꯅ ꯇꯤꯚꯤ ꯄꯥꯎ ꯌꯦꯡꯂꯤ ꯄꯥꯎꯁꯤꯗ ꯍꯥꯏꯔꯤꯕꯁꯤ ꯄꯨꯡ 94ꯒꯤ ꯃꯅꯨꯡꯗ ꯑꯦꯟꯀꯥꯎꯟꯇꯔ ꯇꯧꯈꯤꯕ ꯆꯦꯟꯅꯥꯏꯒꯤ ꯀꯦꯁ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯃꯤꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯂꯤꯁꯁꯤꯡꯒꯤ ꯃꯊꯛꯇ ꯀꯦꯁ ꯑꯃ ꯊꯥꯡꯒꯠꯂꯛꯂꯤꯕ ꯀꯦꯁ ꯑꯁꯤ ꯁꯆꯗꯦꯕ ꯄꯥꯟꯗꯦ ꯍꯥꯏꯔꯤꯕꯁꯤꯒꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯂꯥꯛꯄꯅꯤ ꯑꯁꯨꯝꯅ ꯇꯤꯚꯤ ꯄꯥꯎ ꯑꯁꯤ ꯎꯔꯨꯕꯗ ꯔꯨꯄꯥꯁꯤꯁꯨ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯄꯥꯎ ꯑꯁꯤꯕꯨ DGPꯅꯁꯨ ꯇꯥꯔꯤꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯃꯤꯁꯟꯒꯤ ꯆꯤꯞ ꯑꯣꯏꯔꯤꯕ ꯁꯆꯗꯦꯕ ꯄꯥꯟꯗꯦ ꯍꯥꯏꯔꯤꯕꯁꯤ ꯆꯦꯟꯅꯥꯏꯗ ꯂꯥꯛꯂꯦ ꯆꯦꯟꯅꯥꯏ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯥꯅ ꯑꯍꯥꯟꯕꯗ ꯂꯥꯛꯂꯤꯕꯁꯤ ꯁꯤꯈ꯭ꯔꯕ ꯒꯨꯅꯒꯤ ꯌꯨꯝꯗꯅꯤ ꯑꯗꯨꯒ ꯃꯥꯒ ꯇꯤꯟꯅꯔꯝꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯁꯤꯕꯨ ꯀꯧꯁꯤꯟꯗꯨꯅ ꯋꯥꯁꯨ ꯍꯪꯂꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯁꯤꯅꯗꯤ ꯀꯞꯇꯨꯅ ꯒꯨꯅ ꯑꯁꯤ ꯃꯔꯥꯜ ꯂꯩꯕ ꯃꯤ ꯑꯣꯏꯔꯣꯏ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤꯕꯅꯤ
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯆꯗꯦꯕꯅ ꯂꯥꯛꯂꯤꯕꯁꯤ ꯒꯨꯅꯥꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯁꯥꯔꯚꯤꯁꯀꯤ ꯍꯥꯡꯂꯤꯕ ꯗꯨꯀꯥꯟ ꯑꯁꯤꯗꯅꯤ ꯁꯆꯗꯦꯕꯅ ꯃꯥꯒꯤ ꯇꯤꯝꯁꯤꯡꯒ ꯂꯣꯏꯅꯅ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯨꯡꯍꯨꯠꯅ ꯊꯤꯒꯠꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ ꯃꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡꯁꯤꯗ ꯍꯥꯏꯔꯤ ꯁꯔꯟꯌꯥꯅ ꯁꯤꯕ ꯅꯨꯃꯤꯠꯇꯒꯤꯅ ꯒꯨꯅꯥꯕꯨ ꯄꯨꯂꯤꯁꯅ ꯐꯥꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨ ꯐꯥꯎꯕꯗ ꯃꯥꯅ ꯇꯧꯈꯤꯕ ꯑꯦꯛꯇꯤꯚꯤꯇꯤ ꯈꯨꯗꯤꯡꯃꯛꯀꯤ ꯔꯤꯄꯣꯔꯠ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯄꯤꯈꯠꯂꯛꯀꯗꯕꯅꯤ ꯑꯦꯟꯀꯥꯎꯟꯇꯔ ꯇꯧꯕꯗ ꯌꯥꯎꯈꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯕꯨ ꯃꯥꯅ ꯀꯧꯈꯠꯇꯨꯅꯁꯨ ꯋꯥ ꯍꯪꯂꯤ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯤ ꯃꯍꯥꯛ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯩꯒꯤ ꯆꯔꯝꯗ ꯊꯥꯡ ꯅꯝꯗꯨꯅꯁꯨ ꯊꯝꯂꯤꯕꯅꯤ ꯔꯨꯄꯥꯅ ꯍꯥꯏꯔꯤ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯇꯨꯅ ꯁꯦꯔꯦꯟꯗꯔ ꯇꯧꯅꯅꯕꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯈꯤꯗꯦ ꯑꯗꯨꯒ ꯍꯔꯤꯁꯅꯁꯨ ꯍꯥꯏꯔꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕꯗ ꯌꯥꯔꯛꯇꯕꯗꯒꯤ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯑꯦꯟꯀꯥꯎꯟꯇꯔ ꯇꯧꯈꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ SP ꯑꯙ꯭ꯌꯥꯟ ꯑꯁꯤ ꯁꯆꯗꯦꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯑꯦꯟꯀꯥꯎꯟꯇꯔ ꯇꯧꯈꯤꯕꯗꯨꯗ ꯑꯔꯥꯟꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯁꯥꯔ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯇꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯗꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯗꯨꯗꯒꯤ ꯁꯥꯔꯅꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯎꯕꯤꯔꯝꯂꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯦꯜꯐ ꯗꯤꯐꯦꯟꯁ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯈꯤꯕꯅꯤ ꯃꯁꯤꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯋꯥꯐꯝ ꯑꯃꯠꯇ ꯌꯥꯎꯗꯦ ꯁꯥꯔ ꯍꯥꯏꯗꯨꯅ ꯃꯥꯅ ꯅꯣꯛꯇꯨꯅ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯗꯒꯤ ꯁꯆꯗꯦꯕꯅ ꯀꯥꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯂꯣꯏꯅ ꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯦ ꯃꯁꯤꯗꯒꯤ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯂꯣꯏꯅ ꯊꯣꯛꯅꯈ꯭ꯔꯦ ꯃꯤ ꯊꯣꯛꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯙ꯭ꯌꯥꯟꯕꯨ ꯋꯥ ꯃꯈꯥ ꯇꯥꯅꯅꯕꯒꯤꯗꯃꯛꯇ ꯁꯆꯗꯦꯕꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯑꯙ꯭ꯌꯥꯟ ꯃꯈꯥ ꯇꯥꯔꯤ ꯁꯔꯟꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯊꯃꯣꯏꯗ ꯑꯁꯥ ꯀꯌꯥ ꯃꯪꯂꯥꯟ ꯀꯌꯥꯒ ꯂꯣꯏꯅꯅ ꯆꯦꯟꯅꯥꯏꯗ ꯂꯥꯛꯈꯤꯕꯅꯤ ꯃꯥꯕꯨ ꯇꯝꯊꯤꯅ ꯐꯨꯕꯤꯔꯒ ꯔꯦꯞ ꯇꯧꯔꯒ ꯍꯥꯠꯇꯣꯛꯄꯤꯔꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯁꯤꯕꯒꯤ ꯗꯟꯗꯤ ꯅꯠꯇꯅꯗꯤ ꯃꯥꯒꯤ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯑꯃ ꯂꯩꯐꯝ ꯊꯣꯛꯇꯦ ꯑꯦꯟꯀꯥꯎꯟꯇꯔ ꯇꯧꯗꯨꯅ ꯍꯥꯠꯄ ꯍꯥꯏꯕꯁꯦ ꯁꯨꯛꯅꯒꯤ ꯃꯔꯥꯜ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯗꯟꯗꯤ ꯑꯃꯈꯛ ꯅꯠꯇꯦ ꯃꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯇꯝꯊꯤꯔꯕ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡ ꯑꯗꯨꯗꯁꯨ ꯋꯥꯔꯅꯤꯡ ꯑꯃ ꯑꯣꯏꯅ ꯄꯤꯕꯅꯤ ꯃꯥꯕꯨ ꯑꯦꯟꯀꯥꯎꯟꯇꯔ ꯇꯧꯗꯨꯅ ꯍꯥꯠꯄ ꯑꯁꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯄꯦꯟꯖꯩ ꯍꯧꯖꯤꯛ ꯁꯆꯗꯦꯕꯅ ꯈꯣꯟꯖꯦꯜ ꯇꯞꯊꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯀꯧꯔꯤꯕꯁꯦ ꯑꯦꯟꯀꯥꯎꯟꯇꯔ ꯑꯗꯨꯒꯤ ꯃꯔꯝꯗ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯗꯨꯅ ꯃꯔꯩ ꯌꯦꯠꯅꯅꯕꯒꯤꯗꯃꯛꯇ ꯀꯧꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯦꯟꯀꯥꯎꯟꯇꯔꯒꯤ ꯃꯤꯡꯗ ꯅꯪꯅ ꯍꯥꯠꯂꯤꯕ ꯃꯤꯁꯛ ꯑꯗꯣ ꯃꯔꯥꯜ ꯂꯩꯇꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯕꯁꯨ ꯌꯥꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯑꯙ꯭ꯌꯥꯟꯅ ꯅꯣꯛꯇꯨꯅ ꯑꯣꯏꯗ ꯄꯥꯗꯕ ꯋꯥꯐꯝꯁꯤꯡ ꯍꯥꯏꯖꯤꯟꯕ ꯍꯥꯏꯕꯁꯤꯗꯤ ꯄꯨꯂꯤꯁꯁꯤꯡꯒꯤ ꯊꯕꯛꯅꯤ ꯇꯧꯕꯇꯕꯨ ꯖꯁ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯁꯨꯝꯅ ꯑꯣꯏꯗ ꯄꯥꯗꯕ ꯋꯥꯐꯝꯁꯤꯡ ꯍꯥꯏꯖꯤꯜꯂꯛꯄꯁꯤꯗꯤ ꯑꯩꯗꯤ ꯉꯛꯄ ꯐꯥꯎꯏ ꯃꯁꯤꯗꯒꯤ ꯁꯆꯗꯦꯕꯅ ꯈꯔ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯑꯣ ꯅꯈꯣꯏꯅ ꯈꯜꯂꯤꯕꯁꯤ ꯒꯨꯅꯥ ꯍꯥꯏꯔꯤꯕꯁꯤ ꯅꯨꯄꯤꯗ ꯆꯣꯞꯄ ꯅꯨꯄꯥ ꯑꯃꯅꯤ ꯖꯨꯒꯣꯠ ꯆꯥꯗꯕ ꯚꯤꯗꯤꯑꯣꯁꯤꯡ ꯌꯦꯡꯕ ꯅꯨꯄꯤꯁꯤꯡꯒꯤ ꯅꯥꯇꯩ ꯆꯥꯗꯕ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯅꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯀꯨꯜꯗ ꯃꯥꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯁꯔꯟꯌꯥꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯁꯔꯟꯌꯥꯕꯨ ꯃꯥꯅ ꯇꯝꯊꯤꯅ ꯐꯨꯔꯕ ꯃꯇꯨꯡꯗ ꯔꯦꯞ ꯇꯧꯔꯒ ꯃꯥꯕꯨ ꯍꯥꯠꯇꯣꯛꯄꯅꯤ ꯃꯁꯤ ꯅꯠꯇ꯭ꯔꯥ ꯅꯈꯣꯏꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯑꯙ꯭ꯌꯥꯟꯅ ꯈꯨꯝꯃꯤ ꯃꯗꯨꯃꯛ ꯑꯆꯨꯝꯕ ꯋꯥꯐꯝꯅꯤ ꯁꯇꯗꯦꯕꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯅ ꯎꯔꯤꯕꯗꯣ ꯒꯨꯅꯥꯒꯤ ꯅꯥꯀꯜ ꯅꯥꯝꯃꯗꯒꯤ ꯃꯁꯛ ꯑꯃꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯥꯀꯜ ꯅꯥꯝꯃꯒꯤ ꯃꯁꯛ ꯑꯃꯃꯨꯛ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯔꯛꯀꯦ ꯇꯥꯎ ꯒꯨꯅꯥ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯦ ꯃꯈꯣꯏꯒꯤ ꯁ꯭ꯂꯝ ꯑꯦꯔꯤꯌꯥꯗꯨꯒꯤ ꯑꯣꯏꯅ ꯏꯍꯥꯟ ꯍꯥꯟꯕ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯒ꯭ꯔꯦꯖꯨꯑꯦꯠ ꯂꯣꯏꯕ ꯉꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯁꯥꯇ꯭ꯔꯁꯤꯡꯒꯤꯗꯃꯛꯇ ꯁꯔꯀꯥꯔꯅ ꯐ꯭ꯔꯤꯗ ꯄꯤꯕ ꯂꯦꯞꯇꯣꯞꯁꯤꯡꯕꯨ ꯐ꯭ꯔꯤꯗ ꯔꯤꯄꯤꯌꯥꯔꯤꯡ ꯇꯧꯕꯒꯤ ꯊꯕꯛ ꯃꯥꯅ ꯇꯧꯕꯤꯕꯅꯤ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯕ WhatsApp ꯒ꯭ꯔꯨꯞ ꯑꯃꯒꯤ ꯃꯥꯁꯨ ꯃꯦꯝꯕꯔ ꯑꯃꯅꯤ ꯃꯗꯨꯗ ꯃꯥꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯒ ꯃꯗꯨꯒꯤ WhatsApp ꯒ꯭ꯔꯨꯞ ꯑꯗꯨꯗ ꯃꯥꯅ ꯁꯔꯟꯌꯥꯗ ꯀꯔꯤ ꯍꯥꯏꯅ ꯀꯧꯏ ꯈꯪꯕ꯭ꯔꯥ ꯃꯍꯥꯛꯅ ꯁꯤꯁꯇꯔ ꯍꯥꯏꯅ ꯀꯧꯏ ꯑꯁꯨꯝ ꯍꯥꯏꯔꯛꯄꯁꯤꯗ ꯍꯧꯖꯤꯛ SP ꯑꯙ꯭ꯌꯥꯟ ꯑꯁꯤ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩ ꯁꯆꯗꯦꯕꯅ ꯃꯥꯒꯤ ꯂꯦꯞꯇꯣꯞ ꯑꯁꯤ ꯁꯤꯜꯂꯛꯇꯨꯅ WhatsApp ꯒ꯭ꯔꯨꯞꯇ ꯊꯥꯅꯈꯤꯕ ꯃꯦꯁꯦꯖꯁꯤꯡ ꯑꯁꯤꯕꯨ ꯎꯍꯜꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯆꯗꯦꯕꯅ ꯆꯦ ꯑꯃꯨꯛ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯦ ꯑꯗꯨꯒ ꯍꯥꯏꯔꯤ ꯃꯁꯤ ꯒꯨꯅꯥꯒꯤ ꯑꯦꯄꯣꯏꯟꯃꯦꯟ ꯂꯦꯇꯔꯅꯤ ꯃꯔꯗꯔ ꯀꯦꯁꯅ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯍꯦꯛ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯃꯥꯕꯨ ꯏꯟꯇꯔꯚ꯭ꯌꯨꯒꯤꯗꯃꯛꯇ ꯀꯧꯈꯤꯕꯅꯤ ꯑꯗꯨꯒ SP ꯑꯙ꯭ꯌꯥꯟꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯨꯝꯕ ꯏꯚꯤꯗꯦꯟꯁꯁꯤꯡꯁꯦ ꯑꯗꯣꯝꯅ ꯀꯌꯥꯝ ꯌꯥꯝꯅ ꯄꯥꯝꯕꯤꯕꯒꯦ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯅ ꯌꯥꯝꯂꯕ ꯏꯚꯤꯗꯦꯟꯁ ꯀꯌꯥ ꯑꯃ ꯄꯨꯔꯛꯇꯨꯅ ꯑꯗꯣꯝꯗ ꯄꯤꯒꯦ ꯁꯔꯟꯌꯥꯒꯤ ꯐꯣꯟ ꯑꯗꯨ ꯒꯨꯅꯥꯅ ꯄꯥꯏꯔꯝꯂꯤꯕꯅꯤ ꯃꯥꯕꯨ ꯔꯦꯞ ꯇꯧꯗꯨꯅ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯐꯥꯎꯕ ꯅꯝꯂꯝꯂꯤꯕꯅꯤ ꯃꯥꯅ ꯃꯤ ꯍꯥꯠꯄꯗ ꯁꯤꯖꯤꯟꯅꯈꯤꯕ ꯌꯣꯠꯆꯩ ꯑꯗꯨꯁꯨ ꯃꯥꯒꯤ ꯗꯨꯀꯥꯟꯗꯒꯤ ꯐꯪꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯑꯇꯣꯞꯄ ꯏꯚꯤꯗꯦꯟꯁ ꯀꯌꯥ ꯑꯃ ꯑꯗꯣꯝꯅ ꯄꯥꯝꯕꯤꯔꯤꯕꯅꯣ ꯍꯧꯖꯤꯛ ꯁꯆꯗꯦꯕꯅ ꯈꯣꯟꯖꯦꯜ ꯇꯞꯊꯅ ꯍꯥꯏꯔꯛꯏ ꯑꯗꯣꯝꯅ ꯒꯨꯅꯥꯒꯤ ꯀꯦꯁ ꯑꯁꯤꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯈꯤꯕ ꯅꯠꯇꯦ ꯃꯥꯕꯨ ꯑꯦꯟꯀꯥꯎꯟꯇꯔ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯅꯥꯏꯗ ꯑꯗꯣꯝꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯣꯝꯅ ꯎꯠꯂꯛꯂꯤꯕ ꯏꯚꯤꯗꯦꯟꯁꯁꯤꯡꯁꯤꯗ ꯊꯥꯖꯕ ꯊꯝꯂꯒ ꯁꯨꯞꯅꯒꯤ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯒꯨꯅꯥꯕꯨ ꯑꯗꯣꯝꯅ ꯑꯦꯟꯀꯥꯎꯟꯇꯔ ꯇꯧꯗꯨꯅ ꯍꯥꯠꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪꯒꯤ ꯈꯨꯠ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯄꯨꯡꯆꯣꯠ ꯆꯣꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯃꯗꯣ ꯏꯅ ꯆꯣꯠꯄ ꯅꯠꯇꯦ ꯃꯔꯥꯜ ꯂꯩꯇꯕ ꯃꯤꯕꯨ ꯍꯥꯠꯄꯒꯤ ꯄꯥꯞꯅ ꯆꯣꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯑꯙ꯭ꯌꯥꯟꯅ ꯈꯨꯝꯂꯛꯏ ꯉꯁꯤ ꯐꯥꯎꯕꯗ ꯃꯔꯥꯜ ꯂꯩꯇꯕ ꯃꯤ ꯑꯃꯇ ꯑꯩꯅ ꯍꯥꯠꯈꯤꯕꯒꯤ ꯔꯦꯀꯣꯔꯗ ꯂꯩꯇꯦ ꯁꯆꯗꯦꯕꯅ ꯍꯥꯏꯔꯛꯏ ꯑꯆꯨꯝꯕ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯅꯁꯥꯃꯛꯅ ꯊꯤꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯧ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯑꯙ꯭ꯌꯥꯟꯒꯤ ꯊꯃꯣꯏꯗ ꯑꯉꯛꯄ ꯑꯃꯗꯤ ꯐꯥꯎꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯙ꯭ꯌꯥꯟꯅ ꯁꯆꯗꯦꯕꯒꯤ ꯃꯅꯥꯛꯇꯒꯤ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯔꯨꯄꯥꯗ ꯀꯣꯜ ꯇꯧꯗꯨꯅ ꯍꯪꯂꯛꯏ ꯁꯔꯟꯌꯥꯅ ꯁꯤꯈꯤꯕꯗꯨꯒꯤ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗ ꯒꯨꯅꯥ ꯑꯁꯤ ꯃꯥꯒꯤ ꯖꯣꯕ ꯏꯟꯇꯔꯚ꯭ꯌꯨꯒꯤꯗꯃꯛꯇ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯆꯠꯂꯤ ꯍꯥꯏꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯔꯨꯄꯥꯅ ꯃꯗꯨꯒꯤ ꯄꯥꯎ ꯑꯗꯨꯃꯗꯤ ꯈꯪꯗꯦ ꯁꯥꯔ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯑꯙ꯭ꯌꯥꯟꯅ ꯗꯤꯇꯦꯜꯁ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏꯅ WhatsAppꯇ ꯊꯥꯔꯛꯂꯒꯦ ꯀꯝꯄꯅꯤꯗꯨꯒꯤ ꯃꯔꯝꯗ ꯅꯪꯅ ꯊꯤꯒꯠꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯒ ꯏꯟꯐꯣꯔꯃꯦꯁꯟ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯊꯨꯅ ꯄꯤꯔꯛꯀꯗꯕꯅꯤ ꯍꯧꯖꯤꯛ ꯑꯙ꯭ꯌꯥꯟ ꯑꯁꯤ ꯃꯥꯒꯤ ꯁ꯭ꯇꯦꯁꯟꯗ ꯌꯧꯁꯤꯜꯂꯛꯂꯦ ꯒꯨꯅꯥꯅ ꯏꯟꯇꯔꯚ꯭ꯌꯨ ꯆꯠꯈꯤꯕꯒꯤ CCTV ꯐꯨꯇꯦꯖ ꯑꯁꯤ ꯀꯥꯞꯊꯣꯛꯇꯨꯅ ꯌꯦꯡꯂꯤ ꯃꯁꯤꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯙ꯭ꯌꯥꯟꯅ ꯍꯥꯏꯔꯤ ꯑꯦꯟꯖꯥꯏꯇꯤ ꯑꯃꯗꯤ ꯇꯦꯟꯁꯟꯅꯆꯤꯡꯕ ꯑꯃꯠꯇ ꯂꯩꯇꯦ ꯃꯁꯥꯗ ꯊꯨꯀꯠꯄ ꯄꯥꯈꯠꯄ ꯇꯦꯟꯁꯟ ꯑꯃꯠꯇ ꯂꯩꯇꯦ ꯌꯦꯡꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯎꯏ ꯃꯍꯥꯛ ꯑꯁꯤ ꯁꯥꯏꯀꯣ ꯀꯤꯂꯔ ꯑꯃꯅꯤ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀ꯭ꯔꯥꯏꯝ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯀꯅꯥꯃꯠꯇꯅ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯂꯩꯕ ꯉꯝꯕ ꯅꯠꯇꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯒꯨꯅꯥꯅ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯆꯠꯈꯤꯕꯒꯤ ꯇ꯭ꯔꯥꯚꯦꯜ ꯍꯤꯁꯇ꯭ꯔꯤ ꯄꯤꯌꯨ ꯍꯥꯏꯔꯛꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯥꯅ ꯃꯃꯥꯡꯗ ꯐꯣꯔꯦꯟꯁꯤꯛ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯁꯔꯟꯌꯥꯅ ꯁꯤꯔꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯪꯈꯤꯕ ꯏꯚꯤꯗꯦꯟꯁꯁꯤꯡꯒꯤ ꯐꯣꯇꯣꯁꯤꯡ ꯑꯁꯤꯕꯨ ꯌꯦꯡꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯃꯤꯠꯇ ꯒꯨꯅꯥꯒꯤ ꯃꯊꯛꯇ ꯂꯧꯈꯠꯈꯤꯕ ꯀꯦꯁꯁꯤꯡ ꯑꯗꯨꯒꯤ ꯊꯧꯗꯣꯛꯁꯤꯡ ꯃꯃꯤꯠꯇ ꯁꯪ ꯁꯪ ꯎꯔꯛꯏ
ꯑꯗꯨꯒ ꯁꯔꯟꯌꯥꯕꯨ ꯃꯥꯅ ꯍꯥꯠꯄꯒꯤ ꯊꯧꯗꯣꯛꯁꯤꯡꯁꯨ ꯑꯙꯤꯌꯥꯟꯒꯤ ꯃꯃꯤꯠꯇ ꯎꯔꯛꯂꯤ ꯇꯟꯖꯥꯁꯤꯗ ꯍꯔꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯔꯤ ꯂꯩꯔꯕꯒꯦ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯊꯧꯗꯣꯛꯁꯤꯡ ꯌꯥꯎꯈꯤꯕ ꯂꯩꯔꯕꯔꯥ ꯃꯁꯤꯗ ꯑꯙꯤꯌꯥꯟꯅ ꯑꯁꯣꯏꯕ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯐꯥꯎꯏ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯤꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯋꯥꯠꯍꯧꯕ ꯈꯔꯗꯤ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯦ ꯍꯔꯤꯁꯅ ꯈꯨꯝꯃꯤ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯐꯖꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯁꯣꯏꯕ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯤ ꯂꯩꯇꯦ ꯇꯟꯖꯥꯁꯤꯗ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯂꯝꯆꯠ ꯀꯥꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯅꯨꯄꯤꯗ ꯅꯥꯇꯩ ꯆꯥꯗꯕ ꯂꯝꯆꯠ ꯁꯥꯖꯠ ꯆꯠꯂꯨꯕꯒꯤ ꯀꯦꯁꯇ ꯃꯥꯕꯨ ꯄꯨꯂꯤꯁꯅ ꯐꯥꯔꯨꯔꯕꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯆꯦ ꯑꯃ ꯄꯤꯁꯤꯜꯂꯛꯂꯦ ꯑꯙꯤꯌꯥꯟꯅ ꯆꯦ ꯑꯁꯤꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯇꯟꯖꯥꯁꯤꯗ ꯃꯥꯅ ꯑꯉꯛꯄ ꯋꯥꯐꯝ ꯑꯃ ꯈꯪꯂꯦ ꯑꯗꯨꯒ ꯄꯨꯂꯤꯁꯁꯤꯡꯁꯤꯗ ꯃꯥꯅ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ ꯒꯨꯅꯥꯕꯨ ꯕꯦꯜꯗ ꯊꯥꯗꯣꯛꯈꯤꯕ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯅꯈꯣꯏ ꯈꯪꯅꯔꯕ꯭ꯔꯥ ꯇꯧꯕꯇꯕꯨ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯁꯤꯅ ꯑꯃꯠꯇ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯑꯙꯤꯌꯥꯟꯅ ꯍꯥꯏꯔꯛꯏ ꯃꯥꯕꯨ ꯕꯦꯜꯗ ꯊꯥꯗꯣꯛꯂꯝꯂꯤꯕꯁꯦ ꯑꯇꯩ ꯀꯅꯥꯅꯁꯨ ꯅꯠꯇꯦ ꯁꯔꯟꯌꯥꯅꯅꯤ ꯆꯦ ꯑꯁꯤꯗ ꯁꯔꯟꯌꯥ ꯃꯁꯥꯃꯛꯀꯤ ꯁꯥꯏꯟ ꯌꯥꯎꯔꯤꯕꯁꯤ ꯌꯦꯡꯉꯨ ꯃꯁꯤ ꯐꯥꯎꯕ ꯅꯈꯣꯏꯅ ꯎꯔꯝꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯄꯨꯂꯤꯁ ꯅꯨꯄꯥꯁꯤꯡꯒꯤ ꯃꯃꯥꯏꯗ ꯐꯥꯜꯅ ꯊꯥꯖꯤꯜꯂꯦ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯅꯔꯕꯅꯤ ꯄꯨꯂꯤꯁ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯏ ꯁꯣꯔꯤ ꯁꯥꯔ ꯄ꯭ꯔꯦꯁꯔ ꯃꯌꯥꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯁꯤꯒꯤ ꯗꯤꯇꯦꯜꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯍꯧꯗꯕꯅꯤ ꯔꯨꯄꯥꯅ ꯍꯥꯏꯔꯛꯏ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯗꯨꯗ ꯒꯨꯅꯥꯅ ꯁꯔꯟꯌꯥꯒꯤ ꯃꯈꯨꯠꯇ ꯌꯥꯟꯗꯨꯅ ꯀꯥꯔꯟ ꯇꯥꯕꯗ ꯑꯩꯈꯣꯏꯅ ꯎꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯈꯟꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯂꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯈꯪꯂꯕꯅꯤ ꯑꯙꯤꯌꯥꯟ ꯍꯪꯂꯛꯏ ꯃꯗꯨꯒꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯗꯨ ꯀꯗꯥꯏꯗꯒꯤ ꯐꯪꯕꯅꯣ ꯅꯈꯣꯏꯗ ꯃꯗꯨ ꯀꯅꯥꯅ ꯄꯤꯔꯛꯄꯅꯣ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤ ꯀꯅꯥꯃꯠꯇ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯔꯨꯄꯥꯅ ꯁꯥꯔ ꯑꯩ ꯆꯦꯛ ꯇꯧꯖꯔꯛꯀꯦ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯀꯥ ꯑꯃꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯗ ꯍꯪꯂꯤ ꯒꯨꯅꯥꯒꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯗꯨ ꯀꯅꯥꯅ ꯑꯩꯈꯣꯏꯗ ꯄꯤꯔꯛꯄꯅꯣ ꯃꯈꯣꯏꯅ ꯍꯥꯏꯔꯤ ꯃꯗꯨ ꯀꯅꯥꯅ ꯄꯤꯔꯛꯄꯅꯣ ꯍꯥꯏꯕꯁꯤꯗꯤ ꯑꯁꯦꯡꯕ ꯈꯪꯗꯦ ꯀꯣꯔꯤꯌꯔꯒꯤ ꯈꯨꯠꯊꯥꯡꯗ ꯐꯨꯇꯦꯖ ꯑꯗꯨ ꯑꯩꯈꯣꯏꯗ ꯊꯥꯔꯛꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯨꯄꯥꯅ ꯀꯣꯟꯁꯇꯦꯕꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯒꯨꯅꯥꯒꯤ ꯐꯨꯇꯦꯖ ꯑꯗꯨ ꯀꯅꯥꯅ ꯄꯤꯔꯛꯄꯅೋ ꯍꯥꯏꯅ ꯍꯪꯉꯤ ꯃꯁꯤꯒꯤ ꯃꯔꯝꯗ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯀꯣꯟꯁꯇꯦꯕꯜ ꯑꯁꯤꯅ ꯐꯥꯏꯜ ꯍꯥꯡꯗꯣꯛꯇꯨꯅ ꯊꯤꯔꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯐꯨꯇꯦꯖ ꯑꯁꯤ ꯀꯅꯥꯅ ꯊꯥꯔꯛꯄꯅꯣ ꯍꯥꯏꯕꯗꯨ ꯃꯐꯝꯁꯤꯗ ꯑꯦꯗ꯭ꯔꯦꯁꯃꯛꯇꯤ ꯍꯥꯞꯂꯝꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯙꯤꯌꯥꯟꯅ ꯍꯔꯤꯁꯇ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯂꯒ ꯍꯥꯏꯔꯤ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯠꯊꯔꯤꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯠꯂꯤ ꯈꯪꯅ ꯈꯪꯅ ꯑꯩꯅ ꯒꯨꯅꯥꯗ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯗꯥꯏꯗ ꯅꯪꯅ ꯍꯥꯏꯈꯤꯕꯗ 100% ꯁꯤꯌꯣꯔ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯍꯔꯤꯁ ꯑꯁꯤ ꯏꯀꯥꯏꯕꯒ ꯂꯣꯏꯅꯅ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯕꯦꯇ꯭ꯔꯤꯅ ꯒꯨꯅꯥꯒꯤ ꯃꯔꯝꯗ ꯐꯖꯅ ꯊꯤꯒꯠꯂꯨꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯐꯪꯂꯛꯂꯤꯕ ꯗꯤꯇꯦꯜꯁꯤꯡ ꯑꯁꯤ ꯑꯙꯤꯌꯥꯟꯗ ꯈꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯣꯐꯤꯁꯇ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯒꯨꯅꯥꯅ ꯍꯩꯗ꯭ꯔꯕꯥꯗꯇ ꯆꯠꯈꯤꯕꯗꯨ ꯇ꯭ꯔꯦꯟꯗ ꯆꯠꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯦꯁꯦꯟꯖꯔ ꯂꯤꯁ ꯃꯈꯩ ꯑꯩꯅ ꯂꯣꯏꯅ ꯆꯦꯛ ꯇꯧꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯃꯗꯨꯗꯒꯤ ꯑꯩꯅ ꯄ꯭ꯔꯥꯏꯚꯦꯠ ꯇ꯭ꯔꯥꯚꯦꯜꯁꯤꯡ ꯆꯦꯛ ꯇꯧꯔꯛꯄꯅꯤ ꯃꯥꯅ ꯆꯠꯂꯝꯂꯤꯕꯁꯤ ꯕꯁ ꯇꯣꯡꯗꯨꯅ ꯀꯣꯌꯦꯝꯕꯗꯣꯗꯒꯤ ꯍꯩꯗ꯭ꯔꯕꯥꯗꯇ ꯆꯠꯄ ꯑꯣꯏꯔꯝꯂꯦ ꯃꯁꯤ ꯍꯥꯏꯔꯗꯨꯅ CCTV ꯐꯨꯇꯦꯖ ꯑꯁꯤ ꯄꯨꯊꯣꯛꯇꯨꯅ ꯎꯍꯜꯂꯦ ꯇꯟꯖꯥꯁꯤꯗ ꯑꯙꯤꯌꯥꯟꯅ ꯁ꯭ꯀ꯭ꯔꯤꯟꯗ ꯊꯣꯛꯂꯤꯕ ꯄꯨꯡꯁꯤꯡ ꯑꯁꯤ ꯎꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯒꯨꯅꯥꯅ ꯕꯁ ꯁ꯭ꯇꯦꯁꯟꯗ ꯂꯩꯔꯤꯕꯁꯤ ꯄꯨꯡ 5:30 ꯇꯥꯔꯦ ꯑꯗꯨꯒ ꯁꯔꯟꯌꯥꯗ ꯃꯥꯅ ꯀꯣꯜ ꯇꯧꯔꯛꯈꯤꯕꯗꯨ ꯄꯨꯡ ꯀꯌꯥꯗꯅꯣ ꯔꯨꯄꯥꯅ ꯄꯨꯡ 5:20 ꯍꯥꯏꯅ ꯈꯨꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯙꯤꯌꯥꯟꯅ ꯋꯥꯐꯝ ꯑꯃ ꯈꯪꯂꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯅ ꯇꯥꯛꯄꯗꯤ ꯒꯨꯅꯥꯅ ꯁꯔꯟꯌꯥꯗ ꯀꯣꯜ ꯇꯧꯔꯝꯂꯤꯕꯗꯣ ꯁ꯭ꯀꯨꯜꯗ ꯂꯩꯔꯒ ꯇꯧꯕ ꯅꯠꯇꯦ ꯕꯁ ꯁ꯭ꯇꯦꯟꯗ ꯂꯩꯔꯒ ꯀꯣꯜ ꯇꯧꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯗꯨ ꯍꯟꯒꯠꯇꯨꯅ ꯎꯅꯔꯦ ꯃꯃꯥꯡꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕꯅ ꯁꯔꯟꯌꯥꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯥꯒꯤ ꯐꯣꯟꯗ ꯀꯣꯜ ꯇꯧꯁꯤꯜꯂꯛꯈꯤꯕꯗꯨ ꯃꯥꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯇꯥꯟꯅꯔꯛꯂꯤꯕ ꯒꯨꯅꯥꯅ ꯇꯧꯕꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯩꯈꯣꯏꯅ ꯈꯜꯂꯝꯂꯤꯕꯁꯤ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯎꯠꯂꯛꯂꯤꯕꯁꯤꯗꯤ ꯒꯨꯅꯥꯅ ꯕꯁ ꯁ꯭ꯇꯦꯟꯗ ꯂꯩꯔꯒ ꯁꯔꯟꯌꯥꯗ ꯀꯣꯜ ꯇꯧꯕ ꯑꯣꯏꯔꯝꯂꯦ ꯐꯣꯟꯒꯤ ꯔꯤꯡꯇꯣꯟ ꯈꯣꯡꯗꯅꯕꯒꯤꯗꯃꯛꯇ ꯁꯔꯟꯌꯥꯅ ꯀꯣꯜꯁꯤ ꯀꯛꯊꯠꯄꯅꯤ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯁꯔꯟꯌꯥꯕꯨ ꯍꯥꯠꯂꯝꯂꯤꯕꯁꯤꯗꯤ ꯒꯨꯅꯥꯅ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯇꯣꯞꯄ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯃꯅ ꯑꯣꯏꯔꯝꯂꯦ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ SP ꯑꯙꯤꯌꯥꯟꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯑꯗꯨꯒ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯃꯇꯧꯁꯨꯝꯅ ꯒꯨꯅꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯁꯛꯈꯪꯗꯕ ꯃꯤꯁꯛ ꯑꯃꯅ ꯁꯔꯟꯌꯥꯕꯨ ꯇꯝꯊꯤꯅ ꯐꯨꯔꯕ ꯃꯇꯨꯡꯗ ꯔꯦꯞ ꯇꯧꯔꯒ ꯃꯥꯕꯨ ꯍꯥꯠꯈꯤꯕꯅꯤ ꯍꯧꯖꯤꯛ ꯑꯙꯤꯌꯥꯟꯅ ꯃꯈꯥ ꯇꯥꯔꯤ ꯃꯔꯥꯜ ꯂꯩꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯥꯠꯄꯒꯤ ꯃꯍꯨꯠꯇ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯃꯔꯥꯜ ꯂꯩꯇꯕ ꯃꯤꯁꯛ ꯑꯃꯕꯨ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯥꯠꯇꯣꯛꯂꯨꯔꯦ ꯑꯩꯈꯣꯏꯅ ꯇꯧꯔꯝꯂꯤꯕꯗꯨꯗꯤ ꯏꯟꯀꯥꯎꯟꯇꯔ ꯇꯧꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯗꯨꯗꯤ ꯃꯔꯗꯔ ꯇꯧꯕ ꯑꯣꯏꯔꯝꯂꯦ ꯃꯥꯒꯤ ꯋꯥꯐꯝꯁꯤ ꯇꯥꯔꯒ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡꯁꯤꯗꯤ ꯉꯛꯅꯕꯗ ꯂꯣꯏꯔꯕꯅꯤ ꯍꯧꯖꯤꯛ SP ꯑꯙꯤꯌꯥꯟ ꯑꯁꯤ ꯊꯃꯣꯏꯗ ꯅꯤꯡꯉꯝꯗꯕꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯐꯤꯚꯝꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄ꯭ꯔꯦꯁ ꯃꯤꯠ ꯄꯥꯡꯊꯣꯛꯂꯤꯕ ꯃꯐꯝꯁꯤꯗ ꯎꯠꯂꯛꯏ ꯁꯇꯗꯦꯕꯅ ꯍꯥꯏꯔꯤ ꯄꯨꯂꯤꯁꯁꯤꯡꯅ ꯄꯨꯡ 24 ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯑꯃꯕꯨ ꯀ꯭ꯔꯤꯃꯤꯅꯦꯜꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯄꯒ ꯂꯣꯏꯅꯅ एनकाउंटर तौदुना हापगी थौदोक असि मखा ताना चथरक तारगदी लेबाक असदा कोर्ट हाइना लेरुबगी करी दरकार लेरी मस्तिगी नुपी यमना फुक हौलक्तुना हारिबसिनदी कोर्ट ओइब तारगदी केस असि सही 94 लोमसि अचुम बॉयल फंगदना सांगथदुना लैहनगदरिब नत्रा असुम हारकदगी मयाम असि हौना नोकनारे सचदेवना कुमलै सही 94 नमसिलब मतुंगदा जस्टिस फंगबो ओइरबसु नत्रगा पुंग 94 नि मनुंगदा जस्टिस फंगबो ओइरबसु हारिबा कंडीशन अनिमा असे याम तमथीबा मखलगी थौंग अमनि जस्टिस फंगबदा थेंगथबा हाइबसे जस्टिस फंगदबगा चप माने अदुगा जस्टिस फंगबदा हाथु हाथु तौबा हाइबसिसु जस्टिस पु फुमजिनबगा चप माने ओइदा पादबा अरानबा थौंगसि नदुना अचुम वायल फंगनबगिदमक्ता होनागदबा नते असेंगबा अचुमबा थौंगसिंग खक्तना जस्टिस फंगनबगिदमक्ता होनागदबनि मथंगी सिंदना एसपी अध्ययन की टीम असि सरन्या सीखिबि स्कूल इस दमु लागले अध्ययन मागी टीम अस दाइरी करिगुंबा थौंग खरदि असोइबा अरानबा यावख्रे मरमदुना हंदक अमुका हन्ना यामना कुक्थाना सेक्शन थिगतगदबनि हौजिक फोरेंसिक ऑफिसर सिंगसना हाइनरी इन्वेस्टिगेशन की थबकसु लोइख्रबनि मराल लेरिबा मिसकदसु हाथोक्तना केस असि पुमलोइ लोइख्रबनि अदुगा करिगदमक्ता अमुक नौना एसपी न थिजिनबा इखोदा हाइरिबनो
aduga SP adhyana gunagi computer service ki dukan asida sangsilaktuna mafam sta koiti thirakpa matamda makhoigi imung manung punna kapmina ba photo si ure masi yenglaga adhyan gi thamoi du syam nungai taba ma phawre masi matungda school asigi manungda mana koisat chatuna thokriba thokdok sing sing maramda kupna khangna bagi damakta thigari nakal madana harisi kanguna gunagi yumda satuna mama amadi masanupi gi maramda hangli yumlona banu pa mana hairi masanupa gi thokdok thokram matungda gi di mama amadi masanupi do kalai da sakibano haibse khoi amata khangdre nakal madana betrina gunagi mamana ba singda magi maramda hangli mamana ba mana hairi oza saranya na sibgi pawsi gunana mathangi numita phangmani mana hyderabad ta satpa matamadu da bus counter da magi phone si kaurambani magi phone adu ba ina phangnu pubirakpani aduga nakal madana forensic department gi miyoi singsna thi humba gi thabak sa tharaba matungda tholaktuna dhyan da hairi sar aikoina mo hanari examine taw matamda karisu phangma ngamdre hojek adhyan gi pungning wakhal si leita do haibudu oire maramdi gunagi mathakta makhoina sathakriba thawong do aran bani haibsi magi thamoi di singnarabani maramduna phamung de hippa matamda su ma tumba yadana gunagi wakhal da dum ungdun leire asuma tumba yadabadigi ma hagulaktuna magi nongmei silak thoktuna munni yengli aduga nongmei maru sing silak thoktuna tongana loina thamle mana suma tawribagi maramdi ngasi haibu numidisdagi encounter da mibo hatpi thabak si toklage haibuduni magi wakhal da khallibasi mandir da mating menau satuna lai sukhuramli mapuroi bagi honglali ba mawng tawsda thara su yam nuai taba phawe mapuroi bagi waraba thamoi sibu thiamjin na bagi damakta man honari hojek makhoi ni si phamina duna su gyan tan wari sanari tharana hairi gunagi mama amadi masanupi do kadai da leiribano haibudu thidoksi aduga aikhoi gi yumda makhoi ni bu thamsi masi matungda adhyana saranya na sikhiba mafamdagi phangnibi viren sing siwa amamamda munni yengkhalakle aduga gunabu lokap manungda interrogation tawkhibagi video footage asibu mana kapthokpani yengli haris na mangonda hairi saranya bu nanga tamthina phura matungda rape tawrga hathokpani haibisi masigi sapchaba evidence sing aikhoi de leirabani aduna nang kaidong de sian bi yakada banate maramaduna nang tawkhiba thabak sing sina san naral yajargadi nang phangada dandi do kharam khai komthokpa yariwen masda gunana khumi masigi thabak se aina tawbunate aigi oine yalamata leide masi wafum sida habda dhyan dingak budal oire aduga nakal madana human rights commission gi member sing su lai makoina su guna bu faramda gi video clip se kap thoktuni yengli bani masi bu yenglaga nupi man hairi tanja sida guna na karigum wafum kharadi phongdoli tawuda bu police sing nadi sound yawda ba video clip oina thadorai masda sasedev na hairi lip sync technique si naduna guna na hairi wai sing si karino haiba khangdok pi agani nupi man hairi thokdok thokhiba numit aduda guna si aikoi gi saras da leite haibigi evidence utpataragadi ma mara leite haibu akhoina soidra khangan bi agani masda sasedevna hoi adumna tawragadi ma mara leite habigi achumbudu de khoina utpangambani tawbudu bu luri wafamdi mabu encounter tawduna hathiribadu fake encounter ni haina nabigi evidence di aikhoida amata leidri nupa man hairai masigi encounter sidi public media amadi government gi pressure gi matungin tawkhibani masda sasedevna madu natte lak pressure kya malaisnu ngasi phawbudu police amatana maming leraba politician celebrity oiba misakama aduga yamna paisa paiba misakama bu encounter tawduna hatpa yaukhrabara maramaduna aina yamna chumnu wafam amakhangi madudi police singna encounter tawduna haliba misak singsi mapangal sonjaba lairaba power leijadaba mi singda khakta hatpani aduna masigi chanabi thong sibu maru phangna muthattaba yaroi mathangi sindana mamangda gunagi baramda yamana taisada wasing haikibu nupi sigi manakta rupa amadi battery laktuna wahang phong sathari mana wangang ni sing sibu battery na mobile sin aduna recording tawri rupisna hairi madugi guna haribo okhidraba nupa adana ingonda lap letter pisilakibani madudagi aina department da complaint tawduna mabu suspend tawhonkibani matamudu da mana ingonda hairaki aingonda yaningda baleraga sunang isam samna phongdokpu yadra karigi complaint tawsinduna ibu suspend tawhlibano asumna yamna sawgana ingonda saikibani masda betrin khumlai mana hari wafam mudu kari aran bi awrbano nanga supa amdragadi pamde haiduna isam samna phongdokpu yadro rupana mana nangonda kari na taisada wangang khibano nupisna khumi aingonda mitna shuktokna yamna sawgana saiki masdagi betrin hairai mana di nangonda na taisada wasing di phongdokte nangna dum handuna mangonda raskal haiduna sairibani aduga karigidamakta nanga media gi thongda mabu encounter tawduna hatkadabani haina phongdolibano asumna harkadu nupi si wa masel amata khumbangam khidre masi matungda rupa amadi betrina net academy gi manager oiribi sweta harbi nupi si manak laktun wa hangli mana hairi gunagi maramdadi aina mamangda su written statement pi khrabani aduna madudagi hena makha tana haina nabagidamakta ingonda karisu leite betrina madam adongi aadhar card tonti yenge hari aduga nupi si aadhar card pumana munni yenglaga madam adom si aadhar card su atuki betik masak phajai masi hariduna phagi tawsili adu rupadi mana phagi tawribasida shauning mudu loirabani nakal madana sasedeva gi kangbu si ulai mamang da mana yengkibu gunagi video clip asibu lip sync technique si naduna mana phongdokribo wahe si karino haibasi khangdole masda gunana hairamni basi aibuna khoina naito moina thamlamu ai kota surrender tawro mutungda wafam sing loina phongdokani mafam sida magi mamana ba ani su leiribani sasedeva na hangli encounter tawkibu numit aduda gunana haiki wafam du masimakla masda mamana ba ani sinasu hoi mani sara haidana phongdoli
ꯃꯁꯤꯗꯒꯤ ꯁꯆꯗꯦꯕ ꯑꯁꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯃꯦꯝꯕꯔ ꯅꯨꯄꯤꯕꯨꯅ ꯍꯥꯏꯔꯤ ꯃꯁꯥꯃꯛꯅ ꯀꯣꯔꯠꯇ ꯂꯥꯛꯇꯨꯅ ꯁꯔꯦꯟꯗꯔ ꯇꯧꯅꯅꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤꯕ ꯃꯤꯕꯨ ꯑꯦꯟꯀꯥꯎꯟꯇꯔ ꯇꯧꯗꯨꯅ ꯍꯥꯠꯄ ꯍꯥꯏꯕꯁꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯄꯨ ꯈꯣꯡꯒꯥꯎꯅꯕ ꯅꯠꯇ꯭ꯔꯥ ꯅꯥꯀꯜ ꯑꯃꯗꯅ ꯑꯦꯁ ꯄꯤ ꯑꯙ꯭ꯌꯥꯟꯅ ꯇꯤꯚꯤꯒꯤ ꯄꯥꯎ ꯌꯦꯡꯂꯤ ꯃꯁꯤꯗ ꯁꯆꯗꯦꯕꯅ ꯍꯥꯏꯔꯤ ꯒꯨꯅꯥꯕꯨ ꯑꯦꯟꯀꯥꯎꯟꯇꯔ ꯇꯧꯗꯨꯅ ꯍꯥꯠꯈꯤꯕꯗꯨ 100% ꯐꯦꯛꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯞ ꯆꯥꯅ ꯈꯪꯂꯦ ꯍꯧꯖꯤꯛꯇꯤ ꯃꯁꯤꯒꯤ ꯏꯕꯤꯗꯦꯟꯁ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯀꯣꯔꯠꯇ ꯂꯣꯏꯅ ꯄꯨꯊꯣꯛꯂꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯕꯨ ꯍꯥꯠꯄꯗ ꯆꯦꯟꯅꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯈꯨꯗꯤꯡꯃꯛꯅ ꯀꯣꯔꯠꯇ ꯂꯥꯛꯇꯨꯅ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕꯁꯤꯡ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯒꯗꯕꯅꯤ ꯃꯁꯤ ꯋꯥꯐꯝꯁꯤ ꯇꯥꯔꯨꯕꯗꯒꯤ ꯑꯦꯁ ꯄꯤ ꯑꯙ꯭ꯌꯥꯟꯒꯤ ꯊꯃꯣꯏ ꯑꯁꯤ ꯍꯦꯟꯅ ꯄꯥꯈꯠꯄ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯦ ꯃꯔꯝꯗꯤ ꯒꯨꯅꯥꯕꯨ ꯃꯥꯅ ꯍꯥꯠꯈꯤꯕꯁꯤ ꯑꯔꯥꯟꯕ ꯊꯧꯑꯣꯡ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯊꯃꯣꯏꯗꯁꯨ ꯈꯟꯖꯔꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯦꯁ ꯄꯤ ꯑꯙ꯭ꯌꯥꯟꯅ ꯁꯆꯗꯦꯕꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ ꯃꯥ ꯎꯕꯗ ꯁꯆꯗꯦꯕ ꯑꯁꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏꯅꯤ ꯐꯝꯃꯤꯟꯅꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯈꯣꯟꯖꯦꯜ ꯇꯞꯊꯅ ꯑꯙ꯭ꯌꯥꯟꯅ ꯍꯥꯏꯔꯤ ꯑꯗꯣꯝꯅ ꯍꯥꯏꯕꯤꯈꯤꯕ ꯋꯥꯐꯝ ꯑꯗꯣ ꯆꯨꯝꯂꯦ ꯍꯥꯏꯕꯁꯤ ꯉꯁꯤꯗꯤ ꯑꯩꯁꯨ ꯚꯥꯞ ꯇꯥꯔꯦ ꯑꯩꯒꯤ ꯈꯨꯠ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯄꯥꯞꯀꯤ ꯐꯠꯇ꯭ꯔꯕ ꯃꯍꯤ ꯑꯗꯨꯅ ꯆꯣꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯀꯔꯤ ꯇꯧꯔꯒ ꯃꯁꯤꯒꯤ ꯄ꯭ꯔꯥꯏꯁꯤꯠ ꯑꯣꯏꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯚꯥꯞ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯒꯨꯅꯒꯤ ꯃꯆꯟꯅꯨꯄꯤꯅ ꯑꯙ꯭ꯌꯥꯟꯅ ꯊꯛꯅꯅꯕꯒꯤꯗꯃꯛꯇ ꯏꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯂꯦ ꯃꯁꯤ ꯎꯕꯗ ꯑꯙ꯭ꯌꯥꯟꯁꯤ ꯉꯛꯇꯨꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯒ ꯒꯨꯅꯒꯤ ꯃꯃꯥꯁꯨ ꯃꯐꯝꯁꯤꯗ ꯊꯣꯛꯂꯛꯂꯦ ꯑꯙ꯭ꯌꯥꯟꯁꯤ ꯍꯧꯒꯠꯂꯒ ꯉꯛꯇꯨꯅ ꯒꯨꯅꯒꯤ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯂꯩ ꯁꯇꯗꯦꯕꯅ ꯍꯥꯏꯔꯤ ꯑꯍꯥꯟꯕꯗ ꯒꯨꯅꯥꯒꯤ ꯄꯨꯟꯁꯤꯅ ꯁꯪꯁꯥꯔꯁꯤꯗ ꯍꯤꯡꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯐꯤꯔꯦꯞꯁꯦ ꯄꯨꯂꯤꯁꯁꯤꯡꯅ ꯂꯧꯈꯤꯕꯅꯤ ꯑꯅꯤꯁꯨꯕꯗꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛꯅ ꯒꯨꯅꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯁꯪꯁꯥꯔꯁꯤꯗ ꯍꯤꯡꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯃꯈꯣꯏꯅꯤꯕꯨ ꯃꯐꯝꯁꯤꯗ ꯂꯣꯠꯇꯨꯅ ꯃꯤꯗꯤꯌꯥ ꯀꯥꯡꯕꯨꯒꯤ ꯃꯤꯁꯤꯡꯅ ꯎꯗꯅꯕꯒꯤꯗꯃꯛꯇ ꯊꯝꯕꯤꯔꯛꯈꯤꯕꯅꯤ ꯃꯁꯤꯗꯒꯤ ꯑꯙ꯭ꯌꯥꯟꯅ ꯒꯨꯅꯥꯒꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯤ ꯑꯩꯅ ꯇꯧꯖꯈꯤꯕ ꯏꯔꯥꯜ ꯑꯁꯤꯒꯤꯗꯃꯛꯇ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯗꯣꯝꯒꯤꯗꯃꯛꯇꯗꯤ ꯑꯩꯁꯦ ꯀ꯭ꯔꯤꯃꯤꯅꯦꯜ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯃꯛ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯄꯤꯔꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯣꯡꯃꯩꯁꯤ ꯄꯤꯁꯤꯜꯂꯦ ꯃꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯁꯆꯗꯦꯕꯅ ꯃꯥꯒꯤ ꯈꯨꯠ ꯑꯁꯤ ꯐꯥꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯒꯨꯅꯒꯤ ꯃꯃꯥꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯕꯨ ꯅꯪꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯄꯤꯔꯦ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯃꯥꯒꯤ ꯃꯊꯛꯇ ꯅꯨꯄꯤ ꯑꯃꯕꯨ ꯔꯦꯞ ꯇꯧꯗꯨꯅ ꯍꯥꯠꯄꯒꯤ ꯀꯦꯁꯁꯨ ꯄꯥꯟꯁꯤꯟꯕꯤꯔꯤꯕꯅꯣ ꯑꯩꯒꯤ ꯏꯆꯥꯗꯨꯅ ꯀꯌꯥꯝ ꯌꯥꯝꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯨꯗꯨꯅ ꯑꯁꯤꯒꯨꯝꯕ ꯐꯪꯍꯩꯗ꯭ꯔꯕ ꯗꯟꯗꯤꯁꯤꯕꯨ ꯄꯤꯕꯤꯔꯤꯕꯅꯣ ꯃꯥꯅ ꯀꯞꯇꯨꯅ ꯃꯈꯥ ꯇꯥꯔꯤ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯇꯧꯈ꯭ꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯔꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯕ ꯇꯥꯔꯒꯗꯤ ꯁꯪꯁꯥꯔꯁꯤꯒꯤ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯆꯥꯗꯣ ꯃꯔꯥꯜ ꯂꯩꯇꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯎꯠꯄꯤꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩꯕꯨꯁꯨ ꯏꯆꯥꯅꯨꯄꯥꯒꯤ ꯃꯣꯡꯐꯝ ꯍꯦꯛ ꯅꯥꯀꯜꯃꯛꯇꯗ ꯍꯤꯡꯅ ꯐꯨꯝꯕꯤꯌꯨ ꯑꯁꯨꯝꯅ ꯃꯥꯅ ꯍꯤꯡꯅ ꯀꯞꯇꯨꯅ ꯐꯣꯡꯗꯣꯛꯂꯤꯕꯅꯤ ꯃꯁꯤꯗ ꯑꯙ꯭ꯌꯥꯟꯅ ꯍꯥꯏꯔꯛꯏ ꯅꯠꯇꯦ ꯑꯗꯣꯝꯅ ꯍꯥꯏꯕꯤꯒꯅꯨ ꯑꯩꯅ ꯇꯧꯖꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯄꯟꯗꯨꯅ ꯑꯩꯅ ꯋꯥꯁꯛꯂꯤꯕꯁꯤꯅꯤ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯅ ꯑꯔꯥꯟꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯈꯤꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯏꯕꯤꯗꯦꯟꯁꯀ ꯂꯣꯏꯅꯅ ꯎꯠꯇꯨꯅ ꯃꯌꯥꯝ ꯃꯥꯡꯗ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯍꯟꯒꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯙ꯭ꯌꯥꯟꯅ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯡꯗ ꯋꯥꯁꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯙ꯭ꯌꯥꯟ ꯑꯃꯗꯤ ꯁꯆꯗꯦꯕ ꯑꯁꯤ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯙ꯭ꯌꯥꯟꯅ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯍꯧꯖꯤꯛꯃꯛ ꯀꯣꯔꯠꯇ ꯔꯤꯄꯣꯔꯠ ꯄꯤꯁꯤꯟꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯊꯕꯛꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯦꯞꯍꯟꯈ꯭ꯔꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯃꯇꯝ ꯈꯔꯗꯪꯗꯤ ꯄꯤꯅꯕꯤꯌꯨ ꯃꯔꯥꯜ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯑꯩꯅ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯒ ꯀꯣꯔꯠꯇ ꯁꯣꯏꯗꯅꯃꯛꯀꯤ ꯂꯦꯞꯍꯟꯈꯤꯅꯤ ꯃꯗꯨ ꯐꯥꯎꯕꯒꯤ ꯃꯇꯝꯗꯤ ꯑꯩꯉꯣꯟꯗ ꯄꯤꯕꯤꯌꯨ ꯃꯁꯤꯗꯒꯤ ꯁꯆꯗꯦꯕꯅꯁꯨ ꯃꯉꯣꯟꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯂꯩ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯥꯒꯤ ꯄꯨꯂꯤꯁ ꯇꯤꯝ ꯑꯁꯤꯗ ꯑꯙ꯭ꯌꯥꯟꯅ ꯍꯥꯏꯔꯤ ꯁꯔꯟꯌꯥꯅ ꯁꯤꯈꯤꯕ ꯅꯨꯃꯤꯠꯇꯒꯤꯅ ꯒꯨꯅꯥꯕꯨ ꯐꯥꯕꯒꯤ ꯅꯨꯃꯤꯠ ꯐꯥꯎꯕꯒꯤ ꯑꯃꯗꯤ ꯁ꯭ꯀꯨꯜꯗꯒꯤꯅ ꯒꯨꯅꯒꯤ ꯌꯨꯝ ꯐꯥꯎꯕꯒꯤ CCTV ꯐꯨꯇꯦꯖꯁꯤꯡ ꯆꯦꯛ ꯇꯧꯗꯨꯅ ꯑꯩꯉꯣꯟꯗ ꯄꯤꯁꯤꯜꯂꯛꯎ ꯃꯁꯤꯅ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯃꯅ ꯁꯥꯔ ꯃꯐꯝ ꯑꯗꯨ ꯏꯁꯂꯝꯒꯤ ꯑꯦꯔꯤꯌꯥꯅꯤ ꯃꯔꯝ ꯑꯗꯨꯅ ꯖꯒꯥꯗꯨꯗ CCTV ꯀꯦꯃꯦꯔꯥ ꯌꯥꯝꯅ ꯃꯁꯤꯡ ꯋꯥꯠꯂꯤ ꯑꯙ꯭ꯌꯥꯟꯅ ꯃꯁꯤꯡ ꯋꯥꯠꯄꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯑꯗꯨꯕꯨ ꯂꯩꯔꯤꯕ CCTV ꯀꯦꯃꯦꯔꯥ ꯃꯁꯤꯡ ꯑꯗꯨ ꯀꯌꯥꯅꯣ ꯇꯧꯕꯇꯕꯨ ꯄꯨꯂꯤꯁ ꯅꯨꯄꯥꯁꯤꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯙ꯭ꯌꯥꯟꯅ ꯁꯥꯎꯗꯨꯅ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯅꯈꯣꯏ ꯆꯦꯛ ꯇꯧꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯑꯙ꯭ꯌꯥꯟꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯗꯨꯝꯅ ꯚꯥꯞꯅ ꯁꯥꯖꯤꯟꯕ ꯋꯥꯐꯝ ꯀꯌꯥꯗꯒꯤ ꯉꯁꯤ ꯀꯦꯁ ꯑꯁꯤꯗ ꯑꯁꯣꯏꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯔꯤꯕꯅꯤ ꯀꯨꯆꯨ ꯉꯧꯕ ꯃꯤꯗꯤ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯗꯦ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯗꯦ ꯑꯃꯨꯕ ꯃꯤꯗꯤ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕꯅꯤ ꯂꯥꯏꯔꯕ ꯃꯤ ꯈꯛꯇꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕꯅꯤ ꯑꯁꯤꯒꯨꯝꯕ ꯂꯥꯟꯅ ꯊꯥꯖꯅꯕ ꯋꯥꯈꯜꯂꯣꯟꯗ ꯖꯁꯃꯦꯟ ꯄꯤꯕ ꯇꯥꯔꯕꯗꯤ ꯆꯨꯝꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯑꯃꯗꯤ ꯑꯆꯨꯝꯕ ꯋꯥꯐꯝ ꯄꯨꯊꯣꯛꯄ ꯀꯩꯗꯧꯅꯨꯡꯗ ꯉꯝꯂꯔꯣꯏ ꯄꯨꯂꯤꯁ ꯍꯥꯏꯕꯁꯤꯗꯤ ꯀꯩꯗꯧꯅꯨꯡꯗ ꯁꯥꯏꯠ ꯑꯃꯠꯇꯒꯤ ꯂꯦꯞꯀꯗꯕ ꯅꯠꯇꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅ ꯑꯩꯈꯣꯏ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ ꯑꯁꯨꯝꯅ ꯆꯩꯔꯛꯄꯗꯒꯤ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯂꯛꯇꯨꯅ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯖꯒꯥꯁꯤꯒꯤ ꯑꯣꯏꯅ ꯀꯗꯥꯏꯗ CCTV ꯀꯦꯃꯦꯔꯥꯁꯤꯡ ꯊꯦꯠꯄꯅꯣ ꯍꯥꯏꯗꯨꯅ ꯊꯤꯕ ꯍꯧꯔꯛꯂꯦ ꯑꯁꯨꯝꯅ ꯃꯊꯪ ꯊꯤꯔꯛꯄꯗꯒꯤ ꯊꯦꯠꯇꯨꯅ ꯂꯩꯔꯤꯕ ꯀꯦꯃꯦꯔꯥ ꯈꯔꯗꯤ ꯃꯈꯣꯏꯅ ꯐꯪꯕ ꯉꯝꯂꯦ ꯃꯁꯤꯗꯒꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖꯁꯤꯡ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯑꯁꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯙ꯭ꯌꯥꯟꯗ ꯍꯥꯏꯔꯤ ꯁꯥꯔ ꯐꯨꯇꯦꯖꯁꯤꯡ ꯆꯦꯛ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯅ ꯏꯟꯐꯣꯔꯃꯦꯁꯟ ꯈꯔ ꯐꯪꯕ ꯉꯝꯂꯦ ꯃꯁꯤꯗꯒꯤ CCTV ꯐꯨꯇꯦꯖ ꯑꯁꯤ ꯀꯥꯞꯊꯣꯛꯇꯨꯅ ꯃꯈꯣꯏ ꯌꯦꯡꯂꯤ ꯏꯟꯁꯄꯦꯛꯇꯔ ꯑꯁꯤꯅ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯐꯨꯇꯦꯖ ꯑꯁꯤ ꯁꯔꯟꯌꯥꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ 15ꯅꯤ ꯐꯥꯎꯕꯒꯤ ꯐꯨꯇꯦꯖꯅꯤ ꯁꯛꯈꯪꯗꯕ ꯅꯨꯄꯥꯁꯤꯅ ꯆꯪꯁꯤꯜꯂꯤꯕꯁꯤ ꯁ꯭ꯀꯨꯜ ꯂꯣꯝꯗꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯈꯨꯠꯇ ꯕꯦꯒ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯅ ꯄꯥꯏꯈ꯭ꯔꯤꯕ ꯕꯦꯒ ꯑꯗꯨ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯄꯦꯇ꯭ꯔꯣꯜ ꯄꯝꯗ ꯒꯥꯔꯤ ꯊꯥꯎ ꯍꯥꯟꯈꯤꯕꯒꯤ ꯐꯨꯇꯦꯖꯅꯤ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯐꯨꯇꯦꯖ ꯑꯃꯁꯨ ꯀꯥꯞꯊꯣꯛꯂꯦ ꯔꯨꯄꯥꯅ ꯍꯥꯏꯔꯤ ꯃꯤꯁꯛ ꯑꯁꯤꯅ ꯒꯥꯔꯤꯗꯒꯤ ꯍꯦꯛ ꯀꯨꯝꯊꯔꯛꯄꯒ CCTV ꯀꯦꯃꯦꯔꯥꯗ ꯃꯥꯒꯤ ꯃꯥꯏꯊꯣꯡꯁꯤ ꯎꯗꯅꯕꯒꯤꯗꯃꯛꯇ ꯃꯁꯥꯅ ꯂꯣꯠꯅꯕ ꯍꯣꯠꯅꯖꯩ ꯑꯗꯨꯒ ꯒꯥꯔꯤꯒꯤ ꯅꯝꯕꯔ ꯄ꯭ꯂꯦꯠ ꯑꯁꯤꯁꯨ ꯐꯦꯛ ꯑꯣꯏꯔꯝꯂꯦ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯆꯤꯡꯅꯔꯛꯄꯅꯤ ꯃꯁꯤꯗꯒꯤ ꯑꯙ꯭ꯌꯥꯟꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯆꯤꯡꯅꯕ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯂꯩꯇ꯭ꯔꯦ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤꯃꯛꯅꯤ ꯃꯤꯍꯥꯠꯄ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯃꯁꯤꯗ ꯍꯔꯤꯁꯅ ꯉꯛꯇꯨꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯅꯨꯄꯥꯁꯤꯒꯤ ꯃꯥꯏꯊꯣꯡꯁꯤ ꯎꯕ ꯐꯪꯗ꯭ꯔꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯃꯥꯕꯨ ꯃꯤꯍꯥꯠꯄꯅꯤ ꯍꯥꯏꯔꯤꯕꯅꯣ ꯃꯁꯤꯗꯤ ꯍꯥꯊꯨꯅ ꯐꯤꯔꯦꯞ ꯂꯧꯕ ꯀꯧꯏ ꯑꯁꯨꯝꯅ ꯍꯥꯊꯨꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯐꯤꯔꯦꯞ ꯂꯧꯕ ꯇꯥꯔꯒꯗꯤ ꯑꯃꯨꯛꯀꯁꯨ ꯀꯦꯁ ꯑꯁꯤꯗ ꯑꯁꯣꯏꯕ ꯀꯌꯥ ꯑꯃ ꯂꯥꯛꯄꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯒꯅꯤ
ꯃꯁꯤꯗꯒꯤ ꯑꯙ꯭ꯌꯥꯟꯅ ꯅꯣꯛꯇꯨꯅ ꯐꯣꯔꯦꯟꯁꯤꯛ ꯑꯦꯚꯤꯗꯦꯟꯁ ꯈꯨꯗꯤꯡꯃꯛ ꯃꯐꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯎ ꯃꯁꯤꯗꯒꯤ ꯃꯃꯥꯡꯗ ꯐꯣꯔꯦꯟꯁꯤꯛ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯐꯣꯇꯣ ꯀꯥꯞꯈꯤꯕ ꯁꯔꯟꯌꯥꯅ ꯁꯤꯈꯤꯕ ꯃꯐꯝ ꯑꯗꯨ ꯇꯥꯔꯝꯕ ꯄꯣꯠꯆꯩꯁꯤꯡꯒꯤ ꯐꯣꯇꯣꯁꯤꯡ ꯑꯁꯤ ꯌꯦꯡꯂꯤ ꯑꯙ꯭ꯌꯥꯟꯅ ꯍꯧꯖꯤꯛ ꯁꯦꯒꯥꯏꯔꯕ ꯑꯆꯥꯄꯣꯠ ꯄꯤꯀꯦꯠ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯤꯗ ꯌꯦꯡꯉꯨ ꯍꯥꯏꯔꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯣꯏꯜ ꯄꯝꯒꯤ CCTV ꯐꯨꯇꯦꯖ ꯑꯁꯤꯃꯨꯛ ꯌꯦꯡꯍꯜꯂꯤ ꯑꯗꯨꯒ ꯃꯥꯅ ꯑꯆꯥꯄꯣꯠ ꯄꯤꯀꯦꯠ ꯑꯃꯗ ꯄꯣꯏꯟꯠ ꯇꯧꯗꯨꯅ ꯍꯥꯏꯔꯤ ꯁꯔꯟꯌꯥꯅ ꯁꯤꯔꯝꯂꯤꯕ ꯃꯐꯝꯗ ꯇꯥꯔꯝꯂꯤꯕ ꯑꯆꯥꯄꯣꯠ ꯄꯤꯀꯦꯠ ꯑꯁꯤꯒ ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯆꯥꯄꯣꯠ ꯄꯤꯀꯦꯠ ꯑꯁꯤꯒ ꯃꯥꯟꯅꯔꯝꯂꯦ ꯃꯁꯤ ꯎꯕꯗ ꯕꯦꯇ꯭ꯔꯤꯁꯤꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯍꯔꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯗꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯄꯥꯈꯠꯄ ꯑꯃꯗꯤ ꯐꯥꯎꯔꯦ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯚꯥꯞ ꯇꯥꯏ ꯑꯙ꯭ꯌꯥꯟꯅ ꯃꯈꯥ ꯇꯥꯔꯤ ꯀ꯭ꯔꯥꯏꯝ ꯁꯤꯟꯗ ꯐꯪꯂꯤꯕ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠꯁꯤꯡ ꯑꯁꯤꯕꯨ ꯑꯟꯙ꯭ꯔꯥ ꯑꯃꯗꯤ ꯇꯦꯂꯪꯒꯅꯥꯒꯤ ꯄꯨꯂꯤꯁꯇ ꯊꯥꯎ ꯁꯣꯏꯗꯅꯃꯛꯀꯤ ꯆꯥꯅꯕ ꯐꯪꯂꯒꯅꯤ ꯔꯨꯄꯥꯅ ꯉꯛꯄꯨ ꯂꯣꯏꯅꯅ ꯍꯥꯏꯔꯤ ꯁꯥꯔ ꯍꯟꯗꯛꯀꯤ ꯀꯦꯁ ꯑꯁꯤ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯣꯜꯕ ꯇꯧꯕ ꯉꯝꯒꯗꯧꯔꯦ ꯇꯟꯖꯥꯁꯤꯗ ꯕꯦꯇ꯭ꯔꯤꯅ ꯍꯔꯤꯁꯇ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤ ꯃꯁꯦ ꯍꯥꯊꯨ ꯍꯥꯊꯨꯗ ꯐꯤꯔꯦꯞ ꯂꯧꯕ ꯀꯧꯕ ꯅꯠꯇꯦ ꯃꯁꯤꯕꯨ ꯀꯧꯏ ꯁ꯭ꯄꯤꯗ ꯍꯥꯏꯔꯤꯕꯁꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁ ꯌꯥꯡꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯙ꯭ꯌꯥꯟꯅ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯗ ꯑꯣꯔꯗꯔ ꯄꯤꯔꯤ ꯑꯗꯨꯕꯨ ꯍꯔꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯗꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯄꯥꯈꯠꯄ ꯑꯃꯗꯤ ꯐꯥꯎꯔꯤꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯀꯤ ꯄꯨꯂꯤꯁꯁꯤꯡꯅ ꯀ꯭ꯔꯥꯏꯝ ꯁꯤꯟꯗꯒꯤ ꯊꯥꯔꯛꯂꯤꯕ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠꯁꯤꯡ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯤꯑꯣꯏꯒ ꯃꯦꯆꯤꯡ ꯇꯧꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯍꯟꯅꯨ ꯔꯦꯗꯤ ꯀꯧꯕ ꯀꯣꯟꯇ꯭ꯔꯦꯛ ꯀꯤꯂꯔ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯒ ꯃꯦꯆꯤꯡ ꯇꯧꯔꯦ ꯍꯥꯏꯔꯤꯕ ꯄꯥꯎꯁꯤ ꯑꯙ꯭ꯌꯥꯟꯒꯤ ꯇꯤꯝꯗꯁꯨ ꯈꯪꯍꯜꯂꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯦꯇ꯭ꯔꯤ ꯑꯃꯗꯤ ꯔꯨꯄꯥꯅ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯀꯤ ꯄꯨꯂꯤꯁꯀ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯍꯧꯖꯤꯛ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯅ ꯍꯥꯏꯔꯤ ꯍꯟꯅꯨ ꯔꯦꯗꯤ ꯍꯥꯏꯔꯤꯕ ꯒꯦꯡ ꯅꯨꯄꯥꯁꯤ ꯀꯤꯗꯅꯦꯞ ꯇꯧꯕ ꯍꯨꯔꯥꯟꯕ ꯑꯃꯗꯤ ꯃꯤ ꯍꯥꯠꯄ ꯇꯨꯞꯄꯒꯤ ꯀꯦꯁ ꯀꯌꯥ ꯑꯃ ꯃꯉꯣꯟꯗ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯍꯟꯅꯨ ꯔꯦꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯎꯠꯂꯛꯂꯦ ꯅꯨꯄꯥ ꯑꯃꯕꯨ ꯇꯝꯊꯤꯅ ꯐꯨꯔꯕ ꯃꯇꯨꯡꯗ ꯃꯊꯛꯇ ꯅꯨꯡ ꯀꯌꯥ ꯑꯃ ꯍꯩꯖꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯦ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯃꯤ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯃꯜꯕꯨ ꯄꯤꯔꯕꯗꯤ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯃꯑꯣꯡꯗ ꯃꯤ ꯍꯥꯠꯇꯣꯛꯄ ꯉꯥꯛꯇꯅꯤ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯥꯒꯤ ꯃꯊꯛꯇ ꯔꯦꯞ ꯀꯦꯁꯇꯤ ꯑꯃꯠꯇ ꯂꯩꯇꯦ ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯃꯥꯕꯨ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯈꯔꯗꯤ ꯆꯦꯛꯁꯤꯟꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯀꯣꯟꯁꯇꯦꯕꯜ ꯑꯣꯏꯕ ꯁ꯭ꯔꯤꯅꯤꯋꯥꯁ ꯔꯥꯎ ꯀꯧꯕ ꯃꯤꯁꯛ ꯑꯃ ꯂꯩ ꯃꯥꯅ ꯅꯈꯣꯏꯒꯤꯗꯃꯛꯇ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯀꯣꯟꯁꯇꯦꯕꯜ ꯁ꯭ꯔꯤꯅꯤꯋꯥꯁ ꯔꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯎꯠꯂꯛꯂꯦ